सिंखु बदी मांग थाखरे मपू मनाई कोलई निंथौ थुंगले सैरापता कोरौ मंगा लाकपदा इनुंग मचु कोक्तुना लेपगुंगुम माइकैबु केगे सैराप अदुगी माइकै पुंबा सेंगलकले इंद्र कौवलाय अदुना मागी शोभा फंबगुम मोइरांग सैराप लेमजरे सैराप मनिन नाइदरे ngaihak tumin tuminna leinaraba tungduda मोइरांग निंथौना केगे सैराप तिनबबु वा अमता हाइजगे लाउजगे सना याथंग हौरई सैराप तिनबा पुंबना चरै फिगाव सानरे हंडक काउगी बिचार नोंगबान माइबी चंगबदा वाबु खुउ थोंबगुम मसी मतुंग तौनुसी अइना अगांग असिगी मवा ताखरबनी नोंगबान हाटके तौबदा खामखी अइना महाकु साउबदगी खंबना सन असी फागे हाइबनी वाफम असी हंगब्रा ननाय अखोई हंगजद्री चुम्बरदो मदुदी अदुमना बिचार तौबरो केगे सैरा फमीबा अंगंबा पुंबा चैहटले मपु याथंग अदुदा मोइरांग चाव पेंजरे वादुगी अरोइबदा सनगी वादा ताबीरो मपु सना चोरोंदा चाव माना हंगटले मपु सना याथंगना इपु नोंथोन सन असी कसिगबा थांजिंगदा अज्ञान ननाय नोंगबानगी मवासिगी मतुंगदा पंगलौ लौबीगदरा चुम्मी अदुदी नोंथोंबा करी पंगलौ लौगनी ngамगदरा लौदबा ngамोइदरा लौरोइदबा हुनबी लेरी मागी प्रतिकार सु तौगनी करी पंगलौ लौगनी हाइबीरगले निंथौना नोंथोंबना मदुदा हंडक सनगी असिसु प्रतिकार बु तौसिरा हंगलगले निंथौदा मपु मोइरांग निंथौना इपु नोंथोन यागनी प्रतिकार बु हंगनी असुमनदी ओइबदा वासक खरे खंबना सैता लैबा नमाकनी असिबु करमना अखोइना काहेन सिगेने नोंथोंबा वादबु हाइरुनी अखोइना लेबाक चटकनी वाफम सिदा मोइरांगी थांगराकपा अंगंबा इनिंगथौबु थांजिंगना कौब्रुदगी हौदुना लेबाक खोना फमलगा पियु हाइरक्लबदी थांगराकपा मदुदी सनसु थांजिंग महाकना फाजरुरो तौरुरो हाइना थौरी पीबीनी हाइरे मोइरांग निंथौना चावबा नोंथोंबना अमु हाइरुरसी हौजिकसु करी याररोइदगेने इचा चावबा हाइरेई चावबै वांगांग ताबदा पेंजै मोइरांग निंथौदो ngaihak येटनरुबगी सिंखुबबु निंथौना लोंजानना कौसिनखी वारम खरा हाइनखी केगे कना ताखीदे करी ओइगदौरिनो खनै सुमना लेपाकना निंथौ मचिन मनाउना वादु चिकनरुरगा मोइरांग चावबा येंगदुना मपु याथंग तौरई इपु चावबा सन्नसे फाहनसिदा हंदक्ति सन फामंदी अहांगना खरा चावना पिनिंगी करम हाइना इनिंगथौ कईना ओइना पीसिगे सिरुजुद इबुंगोगिदी नजाइबे मा लैतेना करी वानु नोंथोंबा सनौतोना पोकपबु अैगी इचा नत्तरा यामना चुम्मी पुरिक्लाई मदुनदी कदाइनो यारबदी इताउसु लेपाकनदी तादबा मपु मोइरांग निंथौना सनौतोनबु नपुदा जुबराजना इपुबु याम्बुंग सना याथंगसे लेंगफद्रबा याथंगनी सिंखु मवा ताबदा मोइरांग चावबा नोंथोंबा थांगलेन मखुतसुदुसु कंगला युंबी अदुदा चोंखत्तुना हक्खरे मोइरांग लेपाक हराउरे मोइरांग चावबा नोंथोंबा लाइरबगी लल ओइबा केगे सैरा ममांगदा खुमन मागी कादुदा ब्रिंदा खांपोक ओइरिबा लमजा पलेम पंथौबु सईबनी अंगंबा खुमन माबु येंगलगले माकलौरेनगी खंबा ताउने इमान इबुंगो ताकपीसी खुमन इकोपुंगदगी नोंयाय काउरेन असिबु तोंपोक फारा सिगबा लमजा करी हाइबगे मकुई वादु ताबदा लाइरबदी खंबना ngakta फिबु येचरे लेपाक मांगदा चोंथोकले सरा नसा ननायना इको काउरेन फाजगे पांगजदबा लमजानी मोइरांग लेपाक येंगबियु खुउ लेदा तादुना मखुत अनि लोनरे खोइबु नौबा वाहिना भक्ति इरोइना दुना खुरमजरे खंबना केगे लेपाक तिनबदा अंगंबा लोइना फमलबा मपु सना चोरोंदो खुमन मागी भक्ति गी लौना बीरे बाटोंदो ngame फाजौ ngamdre लेपाक अखोइ संगनी काउरेन माबु फागनी याबी खरे लेपाकना नंगना सीबा मफमदा सीगे अखोइ लेपनमक लेपाक अखोइ याथंगना फाबा दुसु ngamjauko केगे लेपाक तिनबगी हनु हना पुंबा बोर अदु पिबीरे इंखलकपा मखैसु नोंयाय मागी दमकनी सी वासकना खरे खुंथक खुंखा मानखी लेपख्रे लेपाक
ꯍꯨꯞꯄꯅ ꯇꯧꯉꯝꯗꯕ ꯆꯥꯎꯕꯅ ꯃꯄꯨ ꯁꯅꯥ ꯆꯣꯔꯣꯟꯗ ꯑꯩꯕꯨ ꯂꯣꯏꯕ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯈꯨꯃꯟ ꯑꯉꯥꯡꯕꯨ ꯄꯈ꯭ꯔꯥ ꯑꯣꯏꯕ ꯀꯔꯝꯅ ꯅꯣꯡꯌꯥꯏ ꯃꯤꯔꯩ ꯄꯥꯛꯇꯕꯨ ꯆꯠꯀꯗꯒꯦ ꯉꯁꯤꯃꯛ ꯁꯅꯥ ꯊꯥꯕꯤꯌꯨ ꯍꯪꯒꯠꯂꯛꯂꯦ ꯊꯨꯅꯃꯛ ꯂꯩꯄꯥꯛꯄꯨ ꯄꯦꯟꯅꯔꯦ ꯏꯄꯨ ꯀꯔꯤ ꯋꯥꯅꯣꯗ ꯍꯦꯔꯥ ꯊꯥꯡꯅ ꯁꯥꯈꯤꯅꯤ ꯑꯣꯏꯔꯁꯅꯨ ꯅꯣꯡꯊꯣꯝꯕ ꯄꯤꯒꯦ ꯏꯃꯣꯝ ꯏꯆꯥꯕꯨ ꯋꯥꯁꯛꯈꯔꯦ ꯖꯨꯕꯔꯥꯖ ꯆꯤꯡꯈꯨ ꯅꯍꯥꯇꯦꯜ ꯍꯩꯕ ꯂꯣꯏꯔꯦ ꯂꯩꯄꯥꯛ ꯀꯨꯝꯃꯁꯤ ꯀꯦꯒꯦ ꯆꯩꯔꯥꯞ ꯍꯥꯏꯅꯔꯦ ꯆꯥꯎꯕ ꯇꯟꯅ ꯍꯧꯒꯠꯂꯦ ꯀꯦꯒꯦ ꯂꯩꯄꯥꯛ ꯇꯤꯟꯕꯕꯨ ꯉꯥꯏꯍꯥꯛꯇꯗꯤ ꯉꯥꯏꯕꯤꯈꯣ ꯋꯥꯕꯨ ꯂꯩꯔꯤ ꯍꯥꯏꯔꯛꯏ ꯃꯣꯏꯔꯥꯡ ꯆꯩꯔꯥꯞ ꯇꯤꯟꯕꯅ ꯂꯩꯈꯔꯦꯗꯣ ꯋꯥꯃꯛꯁꯨ ꯆꯥꯎꯕ ꯃꯥꯒꯤ ꯃꯕꯨꯛꯁꯦ ꯍꯥꯏꯅꯔꯛꯏ ꯆꯥꯎꯕꯕꯨ ꯆꯥꯎꯕꯩ ꯂꯧꯁꯤꯡ ꯋꯥꯈꯟꯗ ꯀꯌꯥ ꯑꯃꯅ ꯊꯥꯒꯠꯅꯩ ꯁꯥꯎꯅꯩ ꯂꯩꯄꯥꯛ ꯀꯌꯥꯅ ꯀꯨꯝꯅꯤꯡꯂꯕ ꯃꯈꯩꯅ ꯑꯩꯈꯣꯏꯕꯨ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯑꯃ꯭ꯔꯤꯇꯅ ꯃꯍꯥꯛꯅꯤ ꯇꯥꯁꯦ ꯍꯥꯏꯌꯨ ꯑꯉꯝꯕ ꯍꯥꯏꯅꯔꯛꯏ ꯀꯣꯡꯒꯥꯏꯅ ꯈꯨꯃꯟꯒꯤꯗꯤ ꯁꯟꯁꯤꯗꯦ ꯀꯔꯝ ꯍꯥꯏꯅ ꯐꯥꯔꯨꯅꯤ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯍꯥꯏꯔꯛꯏ ꯆꯥꯎꯕꯩ ꯃꯋꯥ ꯇꯥꯕꯗ ꯈꯨꯃꯟ ꯃꯣꯏꯔꯥꯡ ꯍꯥꯏꯕꯁꯦ ꯂꯥꯟꯊꯤꯅꯕ ꯂꯩꯄꯥꯛꯅꯤ ꯍꯨꯌꯦꯜ ꯊꯧꯗꯥꯡ ꯑꯣꯏꯅꯗꯤ ꯈꯨꯃꯟ ꯂꯩꯄꯥꯛ ꯑꯗꯨꯗ ꯐꯔꯦ ꯌꯥꯕꯤꯔꯕꯗꯤ ꯄꯤꯅꯤꯡꯗꯕ ꯊꯣꯛꯂꯗꯤ ꯌꯥꯔꯣꯏ ꯁꯟꯁꯤ ꯐꯥꯔꯨꯕ ꯍꯥꯏꯅꯔꯛꯂꯦ ꯆꯩꯔꯥꯞꯇꯣ ꯀꯦꯒꯦ ꯆꯥꯎꯕ ꯅꯣꯡꯊꯣꯝꯕ ꯊꯥꯒꯠꯅꯔꯦ ꯂꯩꯄꯥꯛꯅ ꯁꯟꯁꯤ ꯂꯩꯕ ꯆꯠꯄ ꯇꯥꯏ ꯃꯣꯏꯔꯥꯡ ꯆꯩꯔꯥꯞ ꯂꯦꯞꯅꯔꯦ ꯄꯤꯔꯛꯇꯔꯣ ꯀꯝꯗꯧꯅꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯧꯁꯤꯜꯂꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯋꯥ ꯂꯧꯗꯦ ꯄꯥꯟꯖꯤꯁꯤꯡꯒ ꯇꯥꯟꯅꯔꯦ ꯄ꯭ꯔꯇꯤꯀꯥꯔꯕꯨ ꯇꯧꯒꯅꯤ ꯄꯥꯟꯖꯤꯁꯤꯡꯅ ꯂꯦꯞꯅꯔꯦ ꯂꯩꯕꯥꯛ ꯃꯗꯨ ꯇꯥꯍꯟꯗꯦ ꯅꯤꯡꯊꯧ ꯃꯆꯤꯟ ꯃꯅꯥꯎꯒ ꯈꯪꯉꯤ ꯃꯣꯏꯔꯥꯡ ꯆꯥꯎꯕꯗꯣ ꯊꯨꯞꯆꯤꯟꯈꯔꯦ ꯋꯥ ꯑꯁꯤ ꯁꯟ ꯂꯩꯕ ꯆꯠꯀꯅꯤ ꯆꯥꯎꯕ ꯆꯠꯂꯨ ꯍꯥꯏꯅꯔꯦ ꯆꯨꯝꯃꯤ ꯂꯧꯅꯤ ꯅꯝꯗꯨꯅ ꯇꯧꯕꯒꯤꯗꯤ ꯃꯁꯤꯗ ꯃꯤꯒꯤ ꯀꯧꯏ ꯑꯗꯨꯅ ꯆꯥꯎꯕ ꯑꯩꯗꯤ ꯆꯠꯆꯔꯣꯏ ꯏꯇꯣꯟ ꯊꯥꯡꯒꯔꯥꯛꯄꯅ ꯆꯠꯄꯤꯕꯅ ꯐꯒꯅꯤ ꯀꯩꯗꯒꯤꯅꯣ ꯏꯆꯥꯕꯨ ꯏꯆꯥꯅꯗꯤ ꯆꯠꯇꯅ ꯑꯍꯟ ꯀꯧꯏ ꯏꯇꯣꯟꯅ ꯀꯦꯒꯦ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯒꯤ ꯑꯍꯟ ꯍꯥꯏꯕꯗꯤ ꯁꯅꯥ ꯊꯧꯒꯜ ꯀꯨꯏꯔꯕ ꯃꯇꯤꯛ ꯆꯥꯕ ꯑꯍꯟꯅꯤ ꯊꯧꯒꯜꯂꯣꯟꯗ ꯇꯣꯟꯗ꯭ꯔꯕ ꯆꯠꯄꯤꯁꯤꯅ ꯍꯟꯗꯛꯇꯤ ꯏꯟꯁꯤꯜꯂꯛꯏ ꯆꯥꯎꯕꯅ ꯑꯍꯥꯟꯕ ꯕꯤꯆꯥꯔꯗ ꯃꯃꯥꯛ ꯂꯝꯖꯥ ꯀꯥꯗꯨꯅ ꯉꯥꯡꯈꯤ ꯍꯥꯏꯕ ꯑꯉꯝꯕ ꯊꯥꯡꯒꯔꯥꯛꯄꯅꯆꯤꯡꯕꯕꯨ ꯀꯦꯒꯦ ꯆꯩꯔꯥꯞ ꯇꯤꯟꯕꯗ ꯃꯆꯤꯟ ꯄꯪꯊꯧ ꯊꯧꯔꯒ ꯂꯩꯄꯥꯛ ꯋꯥꯕꯨ ꯑꯆꯧꯕ ꯄꯟꯊꯦꯡ ꯑꯣꯏꯕ ꯃꯇꯝꯗ ꯃꯁꯣꯡ ꯎꯅ ꯂꯩꯊꯣꯛꯏ ꯃꯁꯤ ꯋꯥꯕꯨ ꯄꯜꯂꯛꯏ ꯀꯦꯒꯦ ꯆꯩꯔꯥꯛ ꯐꯝꯃꯤꯕ ꯉꯝꯕ ꯀꯣꯡꯒꯥꯏ ꯑꯗꯨꯕꯨ ꯆꯥꯎꯕ ꯃꯥꯅ ꯄꯥꯏꯔꯝꯃꯤ ꯃꯃꯩꯗꯨꯗ ꯍꯥꯏꯔꯛꯏ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯐꯔꯦ ꯆꯠꯀꯦ ꯅꯅꯥꯏ ꯑꯩ ꯍꯣꯔꯦꯟ ꯅꯇꯥꯎ ꯅꯤꯡꯊꯧꯅ ꯃꯣꯏꯔꯥꯡ ꯃꯥꯅ ꯐꯥꯈ꯭ꯔꯒ ꯂꯥꯡꯉꯝꯗ꯭ꯔꯕ ꯁꯟꯁꯤꯕꯨ ꯈꯨꯃꯟ ꯍꯥꯏꯅ ꯑꯩꯍꯥꯛꯅ ꯆꯣꯞꯄꯤ ꯄꯤꯕ ꯌꯥꯗꯔꯦ ꯈꯜꯂꯨꯗꯨꯅ ꯄꯤꯔꯅꯨ ꯀꯦꯒꯦ ꯂꯩꯄꯥꯛ ꯑꯁꯤꯗ ꯆꯥꯎꯕ ꯀꯧꯕ ꯑꯩꯍꯥꯛꯄꯨ ꯉꯥꯡꯅꯒꯅꯤ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏꯅꯤꯉꯥꯏ ꯇꯥꯛꯄꯤꯁꯤ ꯅꯅꯥꯏ ꯆꯥꯎꯕ ꯆꯠꯆꯒꯦ ꯆꯥꯎꯕꯩ ꯃꯋꯥ ꯇꯥꯕꯗ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯍꯥꯏꯅꯔꯦ ꯃꯄꯨ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯅ ꯅꯤꯡꯕ ꯊꯤꯡꯕ ꯌꯥꯕꯔꯥ ꯏꯄꯨ ꯀꯔꯤ ꯀꯤꯔꯨꯅꯤ ꯅꯅꯥꯏ ꯑꯩꯗꯤ ꯅꯤꯡꯊꯧꯅꯤ ꯆꯔꯣꯟ ꯊꯧꯒꯜ ꯇꯧꯕꯗ ꯁꯨꯝꯕ ꯃꯤꯡꯆꯠ ꯑꯁꯤꯕꯨ ꯂꯩꯍꯟꯕꯤꯅꯨ ꯏꯕꯨꯡꯉꯣ ꯍꯪꯒꯠꯂꯛꯂꯦ ꯆꯥꯎꯕꯅ ꯆꯠꯄ ꯇꯥꯔꯦ ꯊꯥꯡꯒꯔꯥꯛꯄ ꯆꯣꯞꯄ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯅꯨꯄꯥ 50 ꯊꯥꯈꯔꯦ ꯀꯦꯒꯦ ꯆꯩꯔꯥꯞ ꯑꯁꯤꯗ ꯐꯛꯂꯥꯡ ꯑꯣꯏꯕ ꯀꯨꯝꯕ ꯌꯥꯏ ꯌꯨꯝꯕꯤ ꯑꯣꯏꯕ ꯃꯈꯩꯗꯤ ꯀꯨꯝꯕ ꯌꯥꯗꯦ ꯂꯩꯕꯤꯈꯣ ꯅꯤꯡꯊꯧ ꯑꯩꯕꯨ ꯉꯥꯏꯖꯅꯤ ꯂꯩꯔꯁꯤꯗꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯁꯪꯒꯥꯏ ꯆꯪꯗꯔꯦ ꯉꯝꯕꯁꯤꯡꯒ ꯂꯣꯏꯅꯅ ꯂꯩꯔꯦ ꯑꯗꯨꯝ ꯆꯩꯔꯥꯞꯇ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯗ ꯂꯥꯟꯃꯤ ꯅꯤꯄꯥ 50ꯅ ꯁꯥꯐꯤ ꯂꯥꯟꯐꯤ ꯁꯦꯠꯇꯨꯅ ꯈꯣꯡꯁꯥꯟꯈꯔꯦ ꯊꯥꯡꯒꯔꯥꯛꯄ ꯀꯦꯒꯦ ꯆꯩꯔꯥꯞ ꯑꯗꯨꯗꯒꯤ ꯆꯔꯣꯏꯕꯨꯡ ꯌꯥꯡꯕꯤ ꯂꯥꯟꯈꯔꯦ ꯈꯨꯃꯟ ꯂꯩꯄꯥꯛ ꯌꯧꯈꯔꯦ ꯈꯨꯃꯟ ꯀꯣꯅꯨꯡ ꯆꯪꯈꯔꯦ ꯊꯥꯡꯒꯔꯥꯛꯄ ꯊꯨꯡꯈꯔꯦ ꯅꯨꯄꯥ 50 ꯎꯕꯗ ꯃꯨꯁꯨꯛ ꯃꯨꯁꯨꯛ ꯇꯧꯅꯈꯤ ꯍꯤꯍꯣꯟꯕꯅꯤ ꯍꯥꯏꯕꯗ ꯆꯨꯝꯃꯤ ꯍꯥꯏꯅ ꯂꯦꯞꯅꯔꯦ ꯃꯇꯤꯛ ꯆꯥꯕ ꯐꯤꯗꯥꯗ ꯊꯥꯡꯒꯔꯥꯛꯄ ꯐꯝꯈꯔꯦ ꯈꯨꯃꯟ ꯑꯉꯝꯕ ꯃꯈꯩꯅ ꯃꯥꯌꯣꯛꯅꯔꯦ ꯐꯖꯔꯦ ꯉꯥꯏꯍꯥꯛ ꯄꯨꯡꯒꯣꯏ ꯐꯝꯃꯒ ꯍꯧꯃꯨꯕꯗꯤ ꯑꯉꯝꯕ ꯅꯣꯡꯌꯥꯏ ꯉꯝꯕ ꯑꯉꯝꯕ ꯃꯄꯥꯎ ꯇꯟꯅ ꯍꯧꯔꯛꯏ ꯀꯦꯒꯦ ꯉꯝꯕ ꯅꯍꯥꯛꯀꯤ ꯄꯔꯤꯆꯣꯏꯕꯨ ꯍꯪꯂꯛꯏ ꯀꯦꯒꯦ ꯃꯄꯨ ꯅꯤꯡꯊꯧꯅ ꯁꯅꯥ ꯌꯥꯊꯪ ꯄꯨꯕꯅꯤ ꯃꯣꯏꯔꯥꯡ ꯀꯧꯕ ꯂꯩꯄꯥꯛꯀꯤ ꯊꯥꯡꯒꯔꯥꯛꯄ ꯑꯉꯝꯕꯅꯤ ꯅꯠꯇꯦ ꯅꯤꯡꯊꯧ ꯃꯄꯥꯎꯗ ꯊꯥꯡꯖꯤꯡ ꯂꯥꯏꯒꯤ ꯃꯄꯥꯎꯁꯨ ꯑꯉꯝꯕ ꯑꯩꯅ ꯄꯨꯔꯛꯏ ꯋꯥꯔꯝ ꯑꯁꯤ ꯇꯥꯕꯗ ꯈꯨꯃꯟ ꯉꯝꯕ ꯃꯈꯩꯗꯣ ꯆꯔꯩ ꯐꯤꯒꯥꯎ ꯁꯥꯖꯔꯦ ꯀꯔꯤ ꯃꯔꯝ ꯂꯩꯕꯅꯣ ꯋꯥꯔꯝ ꯇꯟꯅ ꯍꯪꯒꯠꯂꯦ ꯀꯦꯒꯦ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯊꯥꯡꯖꯤꯡ ꯀꯧꯕ ꯂꯥꯏꯗꯨꯅ ꯀꯨꯝꯖꯥ ꯈꯨꯗꯤꯡ ꯏꯔꯥꯠꯄ ꯊꯥꯡꯖꯤꯡ ꯀꯧꯕ ꯑꯩꯍꯥꯛꯅ ꯉꯥꯅꯨ ꯈꯨꯅꯨ ꯆꯥꯕꯗꯤ ꯆꯥꯅꯤꯡꯗꯔꯦ ꯀꯨꯝꯁꯤꯗꯤ ꯊꯥꯡꯐꯝ ꯇꯥꯐꯝ ꯂꯩꯇꯕ ꯃꯅꯝ ꯁꯥꯖꯩ ꯊꯥꯗꯕ ꯏꯀꯣꯞ ꯂꯥꯏꯄꯟ ꯁꯣꯏꯗꯒꯤ ꯀꯥꯎꯔꯦꯟ ꯃꯥꯕꯨ ꯆꯥꯒꯦꯗꯤ ꯍꯥꯏꯔꯤꯗꯣ ꯃꯣꯏꯔꯥꯡꯗ ꯑꯉꯝꯕꯁꯤꯡ ꯊꯧꯖꯥꯟꯕꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯣꯏꯔꯥꯡꯅ ꯉꯝꯃꯣꯏꯗꯧꯔꯤ ꯑꯗꯨꯒꯤ ꯀꯥꯎꯔꯦꯟ ꯃꯥꯕꯨ ꯂꯩꯖꯒꯦ ꯂꯥꯛꯆꯕꯅꯤ ꯑꯩꯈꯣꯏꯅ
ꯈꯨꯃꯟ ꯉꯝꯕꯁꯤꯡꯗꯨꯗ ꯊꯥꯡꯒꯔꯥꯛꯄ ꯍꯥꯏꯔꯨꯔꯦ ꯋꯥꯔꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯄꯥꯛ ꯇꯤꯟꯕ ꯈꯨꯃꯟꯗꯣ ꯑꯉꯝꯕ ꯃꯈꯩ ꯂꯣꯏꯅ ꯃꯔꯨ ꯉꯝꯅ ꯂꯨꯞꯊꯅꯩ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈꯤ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯂꯩꯔꯒ ꯉꯛꯁꯝ ꯇꯣꯡꯗꯝ ꯍꯥꯏꯒꯠꯅꯩ ꯈꯨꯃꯟ ꯃꯈꯩ ꯍꯥꯏꯔꯛꯏ ꯈꯨꯃꯟ ꯂꯩꯄꯥꯛ ꯆꯪꯗꯨꯅ ꯍꯧꯖ ꯍꯧꯖ ꯀꯌꯥꯔꯛ ꯇꯥꯕꯤꯕꯔꯥ ꯑꯉꯝꯕ ꯐꯥꯒꯦ ꯇꯧꯔꯦ ꯍꯥꯏꯕꯁꯦ ꯈꯨꯃꯟ ꯂꯩꯕꯥꯛ ꯇꯤꯟꯕꯕꯨ ꯇꯥꯖꯩ ꯃꯗꯨ ꯑꯩꯈꯣꯏꯅ ꯈꯨꯃꯟ ꯃꯣꯏꯔꯥꯡ ꯑꯅꯤꯒꯤ ꯍꯥꯏꯕꯤꯔꯤꯕ ꯗꯣ ꯊꯥꯡꯖꯤꯡꯅ ꯑꯋꯥꯕꯕꯨ ꯀꯣꯛꯄꯤꯒꯦ ꯍꯥꯏꯕꯤꯔꯤꯕꯕꯣ ꯑꯉꯝꯕ ꯅꯨꯡꯉꯥꯏꯔꯦꯗ ꯈꯨꯃꯟꯁꯨ ꯂꯩꯄꯥꯛ ꯈꯨꯃꯟ ꯋꯥꯔꯛꯄ ꯀꯨꯏꯔꯦ ꯆꯍꯤ ꯌꯥꯝꯂꯛꯂꯦ ꯃꯣꯏꯔꯥꯡ ꯅꯪꯒꯤ ꯅꯀꯥꯗ ꯍꯥꯏꯒꯦ ꯋꯥꯔꯝ ꯑꯃꯇꯪ ꯇꯥꯛꯄꯤꯌꯨꯀꯣ ꯅꯍꯥꯛꯅ ꯀꯦꯒꯦ ꯌꯨꯝꯀꯣꯛ ꯑꯁꯤꯕꯨ ꯍꯦꯟꯒꯠꯄꯔꯥ ꯇꯥꯕꯔꯥ ꯍꯪꯂꯦ ꯈꯨꯃꯟ ꯃꯈꯩꯅ ꯍꯟꯗꯛ ꯑꯅꯥꯕ ꯑꯆꯧꯕ ꯇꯥꯔꯦ ꯑꯗꯨꯗꯒꯤꯗꯤ ꯍꯥꯏꯔꯦ ꯊꯥꯡꯒꯔꯥꯛꯄ ꯉꯝꯒꯗꯔꯥ ꯑꯗꯨꯗꯤ ꯍꯪꯉꯦ ꯈꯨꯃꯟꯁꯤꯡꯗꯨꯅ ꯉꯝꯒꯅꯤ ꯀꯔꯝ ꯍꯥꯏꯅ ꯋꯥꯐꯝ ꯑꯁꯤ ꯌꯧꯕꯗ ꯋꯥ ꯁꯥꯡꯈꯤꯕ ꯇꯥꯔꯦꯅꯦ ꯈꯜꯂꯗꯨꯅ ꯊꯥꯡꯒꯔꯥꯛꯄ ꯀꯦꯒꯦ ꯃꯌꯥꯝ ꯆꯠꯂꯣꯏꯗꯣ ꯑꯃꯠꯇꯅ ꯐꯥꯒꯅꯤ ꯉꯝꯃꯕꯗꯤ ꯎꯒꯅꯤ ꯑꯗꯨꯒ ꯂꯩꯕ ꯂꯥꯛꯄꯅꯤ ꯍꯥꯏꯔꯛꯏ ꯃꯣꯏꯔꯥꯡ ꯃꯥꯅ ꯍꯤ ꯀꯔꯤꯅꯣ ꯃꯣꯏꯔꯥꯡ ꯃꯆꯥ ꯑꯗꯨꯗꯤ ꯉꯛꯅ ꯍꯪꯉꯤ ꯈꯨꯃꯟꯅ ꯃꯣꯏꯔꯥꯡ ꯅꯠꯇꯦ ꯈꯨꯃꯟ ꯅꯄꯥꯆꯥ ꯅꯣꯡꯌꯥꯏ ꯅꯔꯦꯂꯨ ꯈꯨꯃꯟ ꯁꯥꯒꯩ ꯅꯤꯗꯣ ꯍꯥꯏꯔꯦ ꯊꯥꯡꯒꯔꯥꯛꯄꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯈꯨꯃꯟ ꯃꯈꯥ ꯇꯥꯅꯤꯡꯗꯦ ꯀ꯭ꯋꯥꯛꯄ ꯀꯧꯕ ꯉꯝꯕꯗꯣ ꯆꯠꯈ꯭ꯔꯦ ꯅꯤꯡꯊꯧ ꯁꯪꯒꯥꯏꯗ ꯍꯪꯒꯠꯈꯔꯦ ꯋꯥꯔꯝꯗꯣ ꯈꯨꯃꯟ ꯅꯤꯡꯊꯧ ꯍꯔꯥꯎꯏ ꯃꯍꯥꯔꯥꯅꯤ ꯀꯧꯊꯣꯛꯂꯦ ꯋꯥꯔꯝ ꯑꯗꯨ ꯇꯝꯅꯔꯦ ꯈꯨꯃꯟ ꯏ ꯍꯥꯏꯕꯗꯣ ꯍꯌꯦꯡ ꯂꯥꯛꯂꯒꯅꯤꯗꯣ ꯆꯥꯅ ꯊꯛꯅ ꯑꯄꯨꯝꯕ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯂꯥꯡꯉꯅꯤ ꯃꯍꯥꯔꯥꯅꯤ ꯑꯩꯍꯥꯛꯅ ꯑꯃꯨꯛꯇ ꯎꯒꯦ ꯅꯤꯡꯕꯗꯣ ꯊꯨꯡꯉꯒꯅꯤ ꯍꯟꯗꯛꯇꯤ ꯈꯟꯖꯗꯨꯅ ꯈꯨꯃꯟꯒꯤ ꯃꯍꯥꯔꯥꯅꯤ ꯍꯌꯥꯏꯅꯨ ꯍꯔꯥꯎꯅꯔꯦ ꯁꯪꯒꯥꯏꯗ ꯈꯨꯃꯟ ꯕꯤꯖꯌ ꯑꯗꯨꯅ ꯈꯨꯃꯟ ꯅꯤꯡꯊꯧ ꯂꯦꯡꯊꯣꯛꯂꯦ ꯀꯦꯒꯦ ꯉꯝꯕ ꯀꯗꯥꯏꯅꯣ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧꯅ ꯊꯥꯡꯒꯔꯥꯛꯄ ꯃꯍꯥꯛꯄꯨ ꯊꯣꯡꯖꯤꯟꯗꯒꯤ ꯍꯧꯗꯨꯅ ꯍꯪꯂꯛꯏꯗꯣ ꯅꯨꯃꯤꯠꯇꯣ ꯃꯣꯏꯔꯥꯡ ꯐꯝꯅꯥꯏꯕꯗꯨꯅ ꯈꯨꯃꯟ ꯂꯩꯄꯥꯛ ꯃꯄꯨꯔꯦꯜ ꯈꯨꯃꯟ ꯆꯤꯡꯈꯣꯡ ꯏꯅꯤꯡꯊꯧ ꯅꯣꯡꯌꯥꯏ ꯆꯤꯡꯈꯣꯡ ꯄꯨꯔꯤꯛꯂꯥꯏ ꯅꯅꯥꯏ ꯈꯨꯔꯨꯝꯖꯔꯤꯗꯣ ꯁꯨꯝꯅ ꯂꯩꯁꯤ ꯂꯩꯊꯣꯛꯅ ꯈꯨꯔꯨꯝꯖꯔꯦ ꯊꯥꯡꯒꯔꯥꯛꯄ ꯈꯨꯃꯟ ꯅꯤꯡꯊꯧ ꯎꯕꯗ ꯅꯣꯡꯌꯥꯏ ꯅꯤꯡꯊꯧ ꯆꯣꯔꯣꯟꯗꯣ ꯑꯉꯣꯝ ꯅꯣꯡꯕꯥꯟ ꯀꯣꯡꯌꯥꯟꯕ ꯀꯦꯒꯦ ꯈꯨꯃꯟ ꯑꯅꯤꯅ ꯃꯥꯅ ꯁꯤꯟꯕ ꯀꯨꯝꯍꯩꯅꯤ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯃꯄꯨꯒꯤ ꯅꯣꯡꯌꯥꯏ ꯈꯝꯕ ꯍꯩꯔꯥꯡꯁꯛ ꯄꯣꯠꯂꯥꯟ ꯄꯣꯠꯇꯤ ꯑꯣꯏꯗꯨꯅ ꯈꯨꯃꯟ ꯂꯩꯄꯥꯛ ꯑꯗꯨꯗ ꯈꯨꯃꯟ ꯅꯤꯡꯊꯧ ꯆꯣꯔꯣꯟꯗ ꯀꯠꯂꯨꯔꯦꯗꯣ ꯄꯣꯠꯂꯥꯜꯂꯦ ꯀꯦꯒꯦ ꯊꯥꯡꯒꯔꯥꯛꯄꯗꯨꯅ ꯈꯨꯃꯟ ꯅꯤꯡꯊꯧ ꯃꯄꯨꯅ ꯆꯤꯡꯁꯤꯟꯕꯤꯔꯦ ꯊꯥꯡꯒꯔꯥꯛꯄ ꯁꯅꯥꯅꯥꯛꯇ ꯐꯝꯃꯨꯗꯤ ꯐꯤꯗꯥ ꯐꯝꯗꯦ ꯃꯣꯏꯔꯥꯡꯗꯣ ꯈꯨꯔꯨ ꯈꯨꯗ ꯀꯨꯟꯗꯨꯅ ꯂꯤꯆꯩ ꯈꯨꯃꯥꯡ ꯈꯨꯗꯨꯡꯗꯨ ꯐꯝꯃꯤ ꯐꯤꯗꯥ ꯅꯥꯀꯟꯗ ꯀꯩꯈꯥ ꯅꯣꯟꯕ ꯁꯥꯒꯨꯝꯅ ꯀꯦꯒꯦ ꯂꯥꯂꯣꯏ ꯐꯝꯅꯥꯏꯕ ꯇꯥꯗꯤ ꯇꯥꯔꯦ ꯑꯗꯨ ꯃꯄꯨ ꯈꯣꯌꯨꯝ ꯅꯣꯡꯗꯝꯕ ꯏꯇꯥꯎ ꯁꯅꯥ ꯌꯥꯊꯪꯁꯦ ꯇꯥꯅꯤꯡꯉꯤꯗ ꯑꯃꯨꯛꯀ ꯍꯥꯏꯕꯤꯔꯛꯂꯦ ꯅꯤꯡꯊꯧꯅ ꯋꯥꯐꯝ ꯑꯗꯨ ꯍꯟꯗꯨꯅ ꯈꯨꯃꯟ ꯃꯥꯒꯤ ꯅꯔꯦꯂꯨ ꯅꯣꯡꯌꯥꯏ ꯅꯄꯥ ꯃꯆꯥ ꯐꯥꯒꯗꯕ ꯀꯥꯎꯔꯦꯟꯅꯤ ꯋꯥꯔꯝ ꯑꯗꯨ ꯁꯨꯞꯇꯛꯅ ꯍꯪꯒꯠꯆꯔꯦ ꯊꯥꯡꯒꯔꯥꯛꯄ ꯉꯥꯡꯈꯔꯩꯃ ꯂꯝꯃꯣꯛꯍꯩ ꯄꯨꯔꯦꯝꯕꯒꯤ ꯙꯥꯔꯅꯤ ꯇꯥꯎꯖꯤꯡ ꯃꯒꯨꯟ ꯇꯥꯕꯗ ꯈꯨꯃꯟ ꯃꯈꯩ ꯄꯦꯟꯖꯔꯦ ꯅꯨꯡꯉꯥꯏꯔꯦꯗ ꯑꯉꯝꯕ ꯀꯦꯒꯦꯅ ꯋꯥ ꯇꯥꯕꯗ ꯄꯥꯠꯇ ꯑꯩꯅ ꯀꯠꯆꯔꯦ ꯐꯥꯔ ꯀꯠꯄ ꯏꯇꯥꯎꯅ ꯀꯠꯂꯨ ꯍꯥꯏꯌꯨ ꯏꯇꯥꯎꯗ ꯈꯨꯃꯟ ꯏꯄꯥ ꯆꯥꯅꯕꯨ ꯐꯥꯔꯕꯗꯤ ꯉꯝꯃꯕ ꯈꯨꯃꯟ ꯑꯩꯅ ꯐꯥꯕꯅꯤ ꯂꯩꯔꯤ ꯀꯔꯤ ꯈꯨꯃꯟ ꯁꯥ ꯍꯪꯕꯤꯈꯔꯦ ꯅꯤꯡꯊꯧꯅ ꯑꯗꯨꯃꯛꯅꯤ ꯅꯤꯡꯊꯧ ꯍꯪꯒꯠꯂꯛꯄ ꯅꯇꯥꯎꯅ ꯄꯥꯡꯖꯈꯔꯦ ꯃꯣꯏꯔꯥꯡꯒꯤ ꯊꯥꯡꯒꯔꯥꯛꯄ ꯃꯍꯥꯛꯁꯨ ꯀꯪꯂꯥ ꯆꯣꯟꯅ ꯐꯝꯃꯤꯕ ꯌꯥꯔꯦ ꯈꯨꯃꯟ ꯃꯈꯩꯁꯨ ꯌꯥꯔꯗꯧꯕ ꯎꯕꯗ ꯏꯟꯁꯤꯜꯂꯛꯏ ꯊꯥꯡꯒꯔꯥꯛꯄ ꯑꯃꯠꯇꯒ ꯏꯅꯤꯡꯊꯧ ꯀꯔꯤ ꯈꯥꯛꯏ ꯑꯉꯝꯕ ꯑꯩꯁꯨ ꯃꯥꯒꯤꯁꯨ ꯑꯩꯒꯤ ꯇꯝꯃꯨ ꯆꯤꯠꯊꯒꯅꯨ ꯍꯥꯏꯔꯦ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯍꯔꯥꯎꯖꯔꯦ ꯊꯥꯡꯒꯔꯥꯛꯄ ꯑꯩꯒ꯭ꯌꯥ ꯅꯇꯥꯎ ꯅꯤꯡꯊꯧꯅ ꯋꯥꯔꯧꯕꯤꯅꯨ ꯅꯤꯔꯛꯏ ꯃꯤ ꯈꯔꯗꯤ ꯂꯣꯏꯅꯃꯛ ꯍꯟꯗꯛ ꯈꯣꯡꯐꯝ ꯑꯁꯤꯗꯤ ꯆꯨꯝꯃꯤ ꯂꯣꯏꯅꯔꯛꯀꯅꯤ ꯅꯨꯡꯁꯥ ꯆꯤꯡꯁꯥꯅꯗꯤ ꯈꯤꯠ ꯃꯍꯥꯏꯒꯠꯂꯛꯏꯗꯣ ꯀꯥꯜ ꯑꯁꯤꯗ ꯍꯩ ꯑꯃ ꯂꯩ ꯑꯃ ꯆꯤꯅꯤꯡꯕꯅ ꯈꯨꯗꯨꯝ ꯆꯟ ꯑꯉꯥꯎꯕꯅ ꯀꯌꯥꯅꯤ ꯆꯪꯗꯨꯅ ꯍꯦꯛꯎ ꯑꯗꯨꯗꯒꯤ ꯕꯦꯔꯥ ꯑꯣꯏꯅꯔꯛ ꯋꯥꯔꯧꯕꯤꯅꯨ ꯃꯄꯨꯅ ꯋꯥꯐꯝ ꯑꯁꯤ ꯅꯇꯥꯎꯅ ꯀꯔꯤ ꯋꯥꯅꯣ ꯑꯉꯝꯕ ꯕꯦꯔꯥ ꯂꯩꯇꯦ ꯆꯥꯁꯅꯨ ꯌꯣꯠꯆꯤꯟ ꯁꯧꯖꯤꯟ ꯌꯨꯒꯅꯤ ꯆꯪꯗꯅ ꯑꯃꯨꯛ ꯍꯦꯛꯂꯔꯣꯏ ꯑꯩꯅ ꯄꯩꯅ ꯊꯝꯒꯅꯤ ꯈꯨꯃꯟ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯍꯩꯒꯤ ꯂꯩꯒꯤ ꯖꯥꯠ ꯁꯨꯅ ꯍꯩꯒꯤ ꯂꯩꯒꯤ ꯁꯦꯟ ꯀꯥꯌꯨ ꯃꯁꯤ ꯑꯩꯅ ꯐꯪꯖꯕ ꯑꯗꯨꯒꯤ ꯑꯃꯨꯛ ꯃꯊꯛꯇ ꯍꯩꯔꯦꯝ ꯈꯨꯟꯖꯥ ꯃꯩꯇꯩꯗꯤ ꯉꯝꯕ ꯃꯈꯩ ꯊꯤꯗꯨꯅ ꯄꯤꯌꯨ ꯀꯦꯒꯦ ꯃꯥꯒꯤꯗꯤ ꯇꯣꯔꯕꯨꯡ ꯁꯥꯕꯨ ꯇꯥꯟꯕꯗ ꯏꯇꯥꯎ ꯃꯥꯅ ꯇꯧꯕꯅꯤ ꯑꯩꯒꯤꯁꯤꯗ ꯂꯥꯛꯄꯗꯤ ꯈꯨꯃꯟ ꯏꯔꯝ ꯏꯀꯣꯞꯇ ꯁꯒꯥꯏ ꯁꯥꯔꯣ ꯊꯤꯟꯒꯅꯨ ꯅꯤꯡꯊꯧ ꯌꯥꯊꯪ ꯄꯤꯈꯔꯦ ꯊꯥꯡꯒꯔꯥꯛꯄꯩ ꯃꯃꯥꯡꯗ ꯏꯀꯣꯞ ꯏꯄꯥꯟ ꯁꯣꯏꯗꯨꯗ ꯁꯒꯥꯏ ꯇꯟꯅ ꯁꯥꯈꯔꯦ ꯊꯧꯔꯥꯡ ꯄꯨꯝꯕ ꯇꯧꯈꯔꯦ ꯊꯥꯡꯒꯔꯥꯛꯄ ꯎꯈꯔꯦ ꯑꯩꯈꯣꯏꯗꯤ ꯉꯝꯃꯣꯏꯗꯧꯔꯤꯗꯣ
asigi laman singbadi moirang haiba leibakna kari leita oibana sumna thagachaduna khuman ningthau soronbu khuramlaga hairai apan choidai thangarakpa sandhya naral chanbada thangarakpa mahakpu lae haiduna yengnabada angamba nokphet tauna changlakpa thangarakpa mata ado pirak oidra haiduna wanaramba moirangdo maithong makalamnare karam daure haiduna hangbiragle ningthauna mangol oire hainadi waram adu sugaina tammi thangarakpana haigi lagi sagaigi waram khara asidi mapui soron ngakpiyu kari wano angamba aina haijakhiba khuramdudi aina haijakhibaga khara dumadi watlida haina khuman ningthauda haibirakle nanaibu mapu moirang ningthauna penba mana piningba ingit adu urai moirang chawba nongthomba hangalakle mapuda nanai iton asibu karigumba kharadang phajakhare ngasigi taururiba wafamsi chawbai mawa tabada ipu nongthon asigi khuman leipak chatluba phajaina ko thangarakpa iningthaubu ningthijai kege egi leipakta ahan matam oiraba ahan oiba matikjai thagalai asumna kege leipakta biyu bijoy bana haibado ipu thonglen magini pajeng phiran pirasi loktak pamit si makai phau parisi ahum ga pibirasi aduga thangarakpa ipu di ningthau aigi konungsi kege leipak asibu ipu nangna puhoro khuman nasu khambana ikop laisan phabagi aikhoi mayam chatlage haibi khare ningthauna leipak pumba haraure thangarakpa angamba phangkhre phiran namiba mapu sana konungbu sinakhare makhutta hayeng inung nganbada kaurel phaba chatlani kege loina houduna hainaduna chairaptagi chaithanakre moirangdo moirang ningthau lengsinkhre kege mapu chorondagi khuman macha khambana laira sangda thungbada wana leirami khamnu numit tha thoktabara prithigumna tarami thawai yawda hakchangbung nuja sor holamde lamja masem ubada sakthongdriba rane ise hairubada khambana kadaidagi thongani isem chaka thongningde hedona he chanbara kaidaurage isem han nade isem aduda thoina nungaigadau ni serap dolai pabana nang bu kokhibaduda isem nungsa thibana khanau charam kangkhare khuman nasa ubada isem sor holedo sabau lanbau leibara karigi ni haibage lanbau makti tho oidra sabau haibadi yani asumna khumjai khambana lamja khamnu lairabi lairang matam nattana khaba ulen nangbina panthau nahak thaktuda torbung laisa talido pamba manga phai hai adurane ibungo maduna te isem hal san amatangbu aikhoigi madurane ibungo maduna te isem han maupai wadu tabada khamnu matu chung khare nongdon laija oibara khamba wahang aduda waksing thagi turengum isen tukhun taduna pi uraba isenadi panthau magi prem ado nura thamoila kanung laija makhai puduna prem gi chaula tuna khongba launa haurakle ipangangba pamhaiba kari kada hairamboi khuman pangan charana thirakloboi panthaubu khankhraduna khamnudo nongai chanu lairabi khuman mabu yengduna nongkhom babung kalplakle masem kapo ubadau nongyai pibu tarai ima sakpi semhal palem kari kapage kauren wabu hanglaga haijarai khambana idunung thoi bungo chummi kaurel amabu khuman ibungo leirami palem ima ibema nangbu aibu pokpi di ngangkhare ma kaubigi ningba ngara pudongba khoyum magi masani on sanni ibungo palemna khaina pamjai machu ngangi aduga ningthi kauba khundagi kauren mabu porai asidagi natai loduna kauren magi koloibu ningthi ngara mungtonba ngangba ningthi pamhaiba kauido idu ningthau palem panthau anina nongga khraba matungda khuman pangan chaudringai konjin bibana leitare konjin biningai leitare nongyai masem ainasu kauren thiba ngamkhidre kondai khiba sannido khuman ikok pungduda yokramale ibungu kauren miron khangbani hek kondai khiba nate lamja isin ipwabu yamna kuina kolami khuman nangbu poduna morang yumthong khudingda
ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯀꯣꯡꯒꯥꯏꯗ ꯀꯥꯎꯔꯦꯟ ꯀꯣꯏꯅ ꯏꯜꯂꯤꯗꯣ ꯈꯣꯝꯂꯥꯡ ꯏꯟꯕ ꯆꯠꯄꯗ ꯇꯥꯎꯕ ꯍꯨꯏꯕꯨ ꯂꯩꯔꯝꯕ ꯀꯥꯎꯔꯦꯟ ꯂꯤꯡꯖꯦꯜ ꯐꯠꯇꯕ ꯄꯥꯝꯕ ꯃꯤꯕꯨ ꯆꯥꯕꯁꯤꯡ ꯂꯩꯔꯝꯂꯕ ꯃꯇꯝꯗ ꯇꯥꯟꯊꯣꯛꯄꯤꯗꯣ ꯏꯕꯨꯡꯉꯣ ꯄꯟꯊꯧ ꯉꯥꯡꯕ ꯑꯗꯨꯅ ꯈꯨꯃꯟ ꯏꯆꯤꯟ ꯏꯄ꯭ꯋꯥꯅ ꯀꯤꯗ ꯈꯪꯗ ꯆꯠꯆꯩꯗꯣ ꯏꯄꯥ ꯏꯪꯈꯣꯜ ꯆꯥꯎꯒꯣꯏꯅꯨꯡ ꯏꯅꯨꯡ ꯁꯣꯏꯕ ꯇꯨꯝꯗꯅ ꯀꯣꯏꯅ ꯆꯠꯅꯉꯥꯏꯗꯣ ꯏꯅꯨꯡ ꯈꯨꯗꯤꯡ ꯀꯤꯍꯟꯗꯦ ꯆꯥꯛꯅꯤ ꯐꯤꯅꯤ ꯆꯠꯄꯗ ꯆꯔꯩ ꯄꯨꯝꯕ ꯆꯣꯠꯂꯒ ꯈꯨꯃꯟ ꯅꯪꯕꯨ ꯀꯣꯟꯅꯕ ꯐꯤꯖꯦꯠ ꯑꯀꯪꯕ ꯑꯃꯇꯪ ꯂꯩꯇ꯭ꯔꯗꯨꯅ ꯏꯆꯦꯝꯅ ꯈꯨꯃꯟ ꯅꯪꯕꯨ ꯊꯥꯗ ꯀꯣꯜ ꯂꯦꯞꯂꯕꯗ ꯏꯄꯥꯅ ꯆꯪꯂꯛꯏꯗꯣ ꯀꯨꯜꯂꯩꯗꯣ ꯀꯥꯎꯒꯤ ꯃꯊꯥ ꯑꯄꯥꯛꯄ ꯃꯥꯂꯦꯝ ꯂꯩꯅ ꯇꯥꯗꯨꯅ ꯈꯨꯃꯟ ꯏꯆꯤꯟ ꯏꯄ꯭ꯋꯥꯕꯨ ꯍꯤꯞꯄꯨ ꯑꯩꯒꯤ ꯏꯊꯥꯗ ꯈꯥꯛꯏ ꯍꯥꯏꯗꯦ ꯍꯥꯏꯕꯗ ꯀꯥꯎꯒꯤ ꯃꯆꯤꯟ ꯑꯗꯨꯅ ꯆꯤꯡꯊꯗꯨꯅ ꯅꯍꯥꯛꯄꯨ ꯆꯔꯩ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯄꯂꯦꯝ ꯄꯟꯊꯧ ꯁꯛꯇꯨꯅ ꯀꯣꯜꯂꯤ ꯏꯆꯤꯟ ꯏꯄ꯭ꯋꯥꯕꯨ ꯃꯊꯥ ꯃꯆꯤꯟ ꯑꯃꯅ ꯍꯥꯏꯒꯠꯇꯨꯅ ꯀꯨꯞꯄꯤꯗꯣ ꯏꯅꯨꯡ ꯈꯨꯗꯤꯡ ꯑꯁꯨꯝꯅ ꯈꯨꯃꯟ ꯅꯪꯒꯤ ꯋꯥꯕꯅ ꯁꯖꯤꯛ ꯐꯥꯎꯕ ꯆꯥꯗꯦꯗꯣ ꯅꯣꯡꯃ ꯐꯥꯗꯣꯛ ꯏꯆꯦꯝꯅ ꯇꯔꯥ ꯆꯥꯛꯄꯨ ꯐꯪꯗꯕ ꯆꯔꯥ ꯍꯦꯟꯕ ꯎꯔꯒ ꯅꯣꯡꯌꯥꯏ ꯅꯍꯥ ꯃꯍꯥꯛꯅ ꯂꯋꯥꯏ ꯀꯣꯔꯦꯟ ꯊꯛꯇꯨꯗ ꯄꯟꯊꯧ ꯆꯤꯟꯅ ꯅꯥꯇꯣꯟꯅ ꯁꯨꯠ ꯁꯨꯠ ꯅꯝꯃꯤ ꯀꯞꯂꯛꯏ ꯀꯥꯎꯔꯦꯟ ꯃꯃꯤꯠ ꯑꯅꯤꯗꯣ ꯃꯄꯤ ꯇꯥꯏꯗꯣ ꯏꯄꯥꯗꯣ ꯁꯥꯒꯤ ꯖꯥꯇꯤ ꯑꯣꯏꯕꯅ ꯀꯥꯎꯔꯦꯟ ꯋꯥꯗꯤ ꯉꯥꯡꯉꯝꯗ ꯑꯋꯥꯕꯗꯤ ꯃꯧꯖꯥ ꯀꯣꯛꯍꯟꯕꯗꯤ ꯉꯝꯈꯤꯗ ꯁꯅꯥ ꯃꯈꯨꯠ ꯄꯥꯟꯗꯨꯅ ꯄꯦꯔꯨꯛ ꯃꯅꯥ ꯑꯃꯇꯪ ꯅꯣꯡꯌꯥꯏ ꯅꯪꯒꯤ ꯍꯥꯏꯗꯨꯅ ꯊꯤꯔꯨꯕꯁꯨ ꯉꯝꯖꯗ ꯆꯥꯈꯤꯗꯔꯦ ꯃꯃꯩꯗ ꯅꯥꯄꯤ ꯃꯀꯥ ꯑꯃꯠꯇ ꯊꯠꯂꯛꯇꯔꯦ ꯄꯟꯊꯧꯗꯣ ꯏꯄꯥ ꯏꯪꯈꯣꯜ ꯅꯨꯡꯁꯤꯗ ꯂꯩꯔꯦ ꯀꯣꯏꯅ ꯆꯠꯇꯨꯅ ꯅꯨꯃꯤꯠ ꯀꯌꯥꯏ ꯃꯇꯨꯡꯗ ꯅꯨꯡꯁꯥ ꯊꯤꯔꯦ ꯏꯆꯦꯝꯅ ꯄꯟꯊꯧ ꯅꯥꯛꯇ ꯆꯪꯗꯨꯅ ꯄꯟꯊꯧ ꯅꯪꯕꯨ ꯅꯥꯔꯕ꯭ꯔꯥ ꯍꯨꯝꯅꯧ ꯈꯨꯗꯥꯞ ꯑꯁꯤꯃ ꯆꯥꯔꯒꯕꯨ ꯐꯔꯣꯅꯦ ꯋꯥꯁꯛꯇꯨꯅ ꯏꯆꯦꯝꯅ ꯏꯜꯂꯤ ꯄꯟꯊꯧ ꯆꯤꯟꯗꯨꯗ ꯆꯥꯏꯗꯣ ꯏꯆꯦꯝꯅ ꯏꯟꯕꯗꯣ ꯏꯃꯣꯝ ꯏꯕꯦꯝꯃ ꯅꯥꯗꯦꯅꯦ ꯅꯍꯣꯏ ꯃꯇꯧ ꯎꯕꯗ ꯏꯄꯥ ꯉꯥꯡꯕ ꯌꯥꯗꯔꯦ ꯅꯍꯣꯏ ꯃꯇꯧ ꯌꯦꯡꯗꯨꯅ ꯂꯩꯅꯤꯡꯗꯔꯦ ꯍꯥꯏꯔꯕꯣꯏ ꯆꯥꯈꯤ ꯍꯨꯝꯅꯧ ꯈꯨꯗꯥꯞꯇꯣ ꯃꯤꯠꯇ ꯄꯤꯕꯨ ꯇꯥꯗꯨꯅ ꯂꯦꯛꯏ ꯅꯣꯡꯌꯥꯏ ꯏꯆꯦꯝꯕꯨ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯆꯠꯊꯣꯛꯈꯤꯗꯕꯣꯏ ꯅꯤꯡꯉꯨꯏꯗꯣ ꯍꯜꯂꯛꯇꯔꯦ ꯏꯕꯨꯡꯉꯣ ꯄꯟꯊꯧ ꯉꯥꯡꯕ ꯄꯥꯝꯍꯩꯕ ꯉꯁꯤ ꯐꯥꯎꯕ ꯎꯈꯤꯗꯦ ꯀꯣꯔꯧ ꯁꯤꯡꯒꯨꯝ ꯌꯥꯝꯈꯔꯦ ꯄꯟꯊꯧ ꯃꯥꯕꯨ ꯀꯥꯏꯅꯕ ꯈꯨꯃꯟ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯃꯣꯏꯔꯥꯡ ꯀꯅꯥꯏ ꯆꯤꯟꯗꯒꯤ ꯄꯟꯊꯧ ꯋꯥꯔꯤ ꯇꯥꯗꯨꯅ ꯍꯪꯂꯕꯒꯦ ꯏꯆꯦꯝꯗ ꯅꯣꯡꯌꯥꯏ ꯆꯅꯨ ꯄꯣꯟꯖꯦꯝꯕꯤ ꯈꯨꯃꯟ ꯆꯅꯨ ꯌꯥꯏꯊꯤꯕꯤ ꯋꯥꯔꯤ ꯑꯁꯤ ꯁꯥꯔꯒ ꯋꯥꯐꯝ ꯑꯁꯤ ꯍꯪꯗꯨꯅ ꯈꯨꯃꯟ ꯃꯥꯕꯨ ꯂꯥꯛꯂꯧꯀꯣꯟ ꯅꯣꯡꯈꯣꯡꯕꯒꯨꯝ ꯀꯞꯈꯔꯦ ꯅꯣꯡꯌꯥꯏ ꯃꯥꯁꯨ ꯀꯞꯆꯔꯦ ꯃꯆꯦꯝ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯔꯦꯝꯕꯒꯤ ꯃꯆꯥꯗꯤ ꯈꯨꯃꯟ ꯑꯉꯥꯡ ꯈꯝꯕꯗꯣ ꯀꯦꯒꯦ ꯆꯩꯔꯥꯞ ꯑꯗꯨꯗ ꯀꯥꯎꯔꯦꯟ ꯐꯥꯒꯦ ꯌꯥꯈꯤꯕ ꯐꯥꯅꯤꯡꯉꯝꯕꯗꯨꯗꯒꯤ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛ ꯉꯥꯏꯗꯅ ꯃꯇꯣꯝ ꯆꯠꯀꯦ ꯅꯤꯡꯉꯨꯔꯦ ꯎꯅꯤꯡꯂꯦꯗꯣ ꯀꯥꯎꯑꯗꯣ ꯐꯥꯅꯤꯡꯕꯒꯤ ꯈꯧꯔꯥꯡꯉꯤ ꯅꯣꯡꯌꯥꯏ ꯏꯆꯦꯝ ꯌꯦꯡꯗꯨꯅ ꯏꯆꯦꯝꯍꯟꯅ ꯅꯍꯥꯟꯈꯩ ꯅꯤꯡꯁꯤꯡꯕꯗꯣ ꯑꯩꯉꯣꯟꯗ ꯃꯤꯅ ꯍꯥꯏꯕ ꯉꯥꯏꯗꯅ ꯂꯧꯔꯨꯔꯒ ꯑꯩꯍꯥꯛꯅ ꯏꯄꯥ ꯁꯛꯅ ꯂꯥꯠꯆꯕ ꯅꯨꯡꯉꯥꯏꯒꯕ ꯀꯌꯥꯗ ꯏꯆꯦꯝꯍꯟ ꯋꯥꯕꯤꯔꯨꯔꯅꯨ ꯁꯟ ꯐꯥꯕ ꯆꯠꯂꯅꯤ ꯁꯨꯝꯅ ꯇꯧꯔꯦ ꯍꯥꯏꯕꯗꯣ ꯇꯝꯃꯦ ꯈꯨꯃꯟ ꯃꯆꯦꯝꯗ ꯋꯥꯔꯝ ꯑꯗꯨ ꯁꯨꯞꯇꯛꯅ ꯈꯝꯕꯩ ꯃꯋꯥ ꯇꯥꯕꯗ ꯀꯔꯤ ꯋꯥꯅꯣ ꯏꯕꯨꯡꯉꯣ ꯑꯃꯔꯣꯝꯗ ꯆꯨꯝꯃꯤꯗꯣ ꯑꯃꯔꯣꯝꯗ ꯁꯟ ꯑꯗꯣ ꯃꯥꯟꯅꯔꯔꯣꯏ ꯍꯥꯟꯅꯒ ꯈꯪꯉꯝꯃꯔꯣꯏꯗꯣ ꯃꯤꯔꯣꯟꯗꯤ ꯀꯥꯎꯒꯤ ꯃꯋꯥ ꯇꯥꯕꯗ ꯑꯀꯤꯕꯕꯨ ꯑꯣꯏꯅꯈ꯭ꯔꯦ ꯈꯣꯡꯅ ꯆꯠꯅꯃꯪꯈꯤꯕ ꯈꯨꯃꯟ ꯑꯗꯨꯗꯨꯝ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯖꯔꯛꯏ ꯃꯆꯦꯝꯅ ꯅꯣꯡꯌꯥꯏ ꯃꯥꯅ ꯏꯆꯦꯝꯍꯜ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯐꯩ ꯐꯥꯗ ꯌꯥꯗꯦ ꯐꯥꯔꯅꯤ ꯍꯥꯏꯔꯦ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯀꯝꯅꯣ ꯍꯥꯏꯅ ꯈꯟꯕꯗ ꯋꯥꯕ ꯃꯈꯩ ꯂꯩꯈꯤꯗꯦ ꯂꯥꯏꯔꯕꯤꯗꯣ ꯈꯝꯅꯨꯗꯣ ꯃꯤꯠꯇ ꯄꯤꯗꯤ ꯇꯥꯈꯤꯗꯦ ꯃꯆꯦ ꯃꯇꯧ ꯎꯕꯗ ꯈꯨꯃꯟ ꯃꯥꯅ ꯏꯆꯦꯝꯍꯟ ꯋꯥꯕꯤꯔꯨꯅꯨ ꯐꯥꯒꯅꯤ ꯄꯟꯊꯧ ꯈꯣꯡꯒꯨꯜ ꯂꯤꯕꯗꯤ ꯃꯆꯥ ꯑꯩꯒꯤ ꯙꯔꯃꯅꯤ ꯀꯔꯤ ꯆꯤꯡꯅꯕꯤꯕꯒꯦ ꯈꯥꯝꯖꯤꯟꯈꯔꯦ ꯃꯆꯦꯝꯗꯣ ꯄꯟꯊꯧ ꯃꯥꯅ ꯂꯣꯏꯔꯝꯕ ꯀꯥꯎꯕꯃꯛꯇ ꯑꯣꯏꯔꯕ ꯐꯥꯐꯩ ꯍꯥꯏꯅ ꯈꯟꯅꯔꯦ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯌꯥꯅꯔꯦ ꯀꯥꯎꯔꯦꯜ ꯑꯗꯨ ꯐꯥꯖꯔꯣ ꯇꯥꯛꯄꯤꯈꯔꯦ ꯃꯆꯦꯝꯅ ꯈꯨꯃꯟ ꯆꯅꯨ ꯃꯆꯦꯝꯒꯤ ꯕꯣꯔ ꯑꯗꯨ ꯈꯝꯕꯅ ꯐꯤꯒꯥꯎ ꯁꯥꯅ ꯑꯣꯛꯈꯔꯦ ꯁꯣꯝꯗ ꯁꯨꯝ ꯇꯧꯅꯔꯤ ꯅꯨꯔꯥ ꯃꯁꯨꯡ ꯂꯥꯡꯒꯤꯅ ꯃꯣꯏꯔꯥꯡ ꯂꯤꯂꯥ ꯑꯣꯏꯔꯕꯤ ꯅꯨꯖꯥ ꯃꯃꯣꯝ ꯄꯣꯛꯆꯕ ꯆꯤꯡꯈꯨ ꯅꯍꯥ ꯇꯦꯜꯍꯩꯕ ꯀꯦꯒꯦ ꯆꯩꯔꯥꯞ ꯀꯨꯝꯃꯛꯄ ꯁꯪꯒꯥꯏ ꯃꯥꯡꯒꯣꯟ ꯌꯧꯕꯗ ꯇꯥꯂꯣꯏ ꯃꯈꯩ ꯀꯧꯔꯛꯏ ꯃꯃꯥꯁꯤꯡꯕꯨ ꯂꯩꯇꯔꯥ ꯃꯃꯣꯝ ꯏꯕꯦꯝꯃꯀ ꯂꯥꯎ ꯊꯣꯛꯂꯛꯎ ꯋꯥ ꯍꯥꯏꯒꯦ ꯇꯐꯤꯡ ꯇꯐꯤꯡ ꯀꯧꯔꯨꯔꯦ ꯊꯣꯔꯛꯇꯨꯅ ꯂꯦꯞꯂꯔꯦ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯕꯨ ꯄꯨꯛꯅꯤꯡ ꯊꯨꯛꯏ ꯍꯪꯒꯠꯂꯦ ꯆꯨꯝꯃꯤ ꯊꯨꯛꯄ ꯌꯥꯕꯅꯤ ꯊꯨꯛꯎꯗꯨꯅ ꯀꯥꯟꯅꯗꯦ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯏꯁꯤꯡ ꯇꯧꯔꯣ ꯊꯧꯔꯥꯡ ꯅꯤꯡꯊꯤꯅ ꯍꯌꯦꯡ ꯏꯅꯨꯡ ꯉꯥꯟꯕꯗ ꯊꯥꯡ ꯁꯨꯕ ꯍꯩꯕ ꯃꯈꯩ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯆꯠꯄ ꯇꯥꯔꯦ ꯈꯨꯃꯟꯗ ꯃꯄꯨꯏ ꯋꯥꯗꯨ ꯇꯥꯕꯗ ꯏꯕꯦꯝꯃꯁꯤꯡꯗꯣ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ ꯍꯤ ꯀꯔꯤꯅꯣ ꯍꯪꯕꯤꯔꯛꯏ ꯃꯌꯥꯝꯅ ꯆꯤꯡꯈꯨꯕꯅ ꯏꯆꯥ ꯁꯥ ꯀꯣꯡꯌꯥꯟꯕ ꯃꯥꯏꯕꯤ ꯆꯪꯂꯦ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯁꯦꯅꯨꯅ ꯄꯛꯏ ꯁꯛꯇꯥꯗꯣ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯅ ꯆꯪꯉꯤꯕꯅꯤ ꯐꯔꯦꯗ ꯍꯥꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯨꯟꯕ ꯄꯥꯟꯕ ꯑꯇꯤꯌꯥ ꯂꯩꯆꯤꯟ ꯇꯨꯕꯠ ꯇꯥꯕꯗ ꯆꯦꯛꯌꯥꯟꯅ
ꯐꯨꯝꯃꯨꯕ ꯁꯔꯠ ꯊꯥꯖ ꯑꯗꯨꯅ ꯇꯪꯈꯥꯏ ꯉꯥꯟꯊꯣꯔꯛꯄꯒꯨꯝ ꯊꯥꯗꯣꯏ ꯆꯤꯟꯕꯨ ꯐꯤꯅ ꯈꯨꯝ ꯅꯣꯛꯏ ꯃꯖꯥ ꯏꯕꯦꯝꯃ ꯃꯊꯪ ꯑꯗꯨꯗ ꯃꯄꯨꯅ ꯑꯁꯥꯏ ꯀꯦꯒꯦ ꯆꯩꯔꯥꯞꯇ ꯇꯧꯅꯈꯤꯕ ꯃꯈꯩꯗꯨ ꯇꯝꯊꯔꯛꯏ ꯁꯨꯞꯇꯛꯅ ꯈꯝꯕ ꯐꯥꯕ ꯉꯝꯗ꯭ꯔꯒ ꯂꯩꯕꯥꯛ ꯆꯪꯅ ꯐꯥꯒꯅꯤ ꯑꯃꯔꯣꯝꯗ ꯀꯨꯝꯃꯩꯅꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯅꯤꯡꯊꯧ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯏꯔꯥꯟꯒꯨꯝꯅ ꯍꯥꯏꯕꯅꯤ ꯁꯨꯝꯅ ꯇꯝꯃꯤ ꯆꯤꯡꯈꯨꯕ ꯀꯔꯤ ꯋꯥꯅꯣ ꯑꯁꯤꯗꯤ ꯉꯝꯃꯤ ꯉꯝꯃꯣꯏ ꯍꯥꯏꯕꯗꯤ ꯈꯟꯅꯗꯔꯦ ꯂꯩꯄꯥꯛꯇꯣ ꯍꯪꯖꯩ ꯁꯨꯝ ꯇꯥꯂꯣꯏꯁꯤꯡꯅ ꯆꯨꯝꯃꯤ ꯈꯪꯗ ꯋꯥꯏꯗꯨꯗꯤ ꯅꯤꯡꯊꯧ ꯑꯅꯤ ꯐꯝꯒꯅꯤ ꯈꯨꯃꯟ ꯃꯣꯏꯔꯥꯡ ꯍꯥꯏꯕꯗꯤ ꯂꯥꯟꯊꯤꯅꯩꯗꯣ ꯏꯆꯥꯁꯥ ꯈꯪꯗ꯭ꯔꯦ ꯁꯤꯅ ꯂꯨꯈꯔꯦ ꯑꯁꯤꯒꯤꯅ ꯑꯃꯅꯤ ꯋꯥ ꯑꯃꯕꯨ ꯂꯩꯔꯤ ꯑꯁꯤꯅꯤ ꯇꯥꯔꯁꯅꯨ ꯏꯆꯥꯁꯨ ꯈꯨꯃꯟ ꯂꯝꯖꯥ ꯃꯍꯥꯛꯅ ꯁꯟꯁꯤ ꯐꯥꯕ ꯇꯥꯔꯗꯤ ꯏꯃꯣꯝ ꯏꯕꯦꯝꯃ ꯏꯆꯥꯗꯤ ꯀꯥꯎꯐꯥꯃꯟꯒꯤ ꯈꯝꯕꯗ ꯄꯤꯕ ꯇꯥꯔꯤ ꯍꯥꯏꯔꯛꯏ ꯆꯤꯡꯈꯨꯕ ꯖꯨꯕꯔꯥꯖ ꯋꯥꯁꯤ ꯍꯦꯛ ꯇꯥꯔꯨꯕꯗ ꯂꯣꯏꯕꯤ ꯆꯤꯡꯃꯥꯏ ꯑꯋꯥꯡꯕ ꯀꯣꯔꯧ ꯅꯨꯡꯅ ꯌꯩꯕꯗ ꯊꯧꯕꯨ ꯅꯨꯡꯒꯥꯏ ꯃꯔꯛꯇ ꯃꯅꯥ ꯑꯃꯠꯇ ꯌꯥꯎꯗꯕ ꯂꯩꯔꯥꯡ ꯅꯧꯅ ꯁꯥꯆꯕ ꯂꯩꯄꯥꯛ ꯂꯩꯅ ꯂꯩꯔꯥꯡꯒꯨꯝ ꯁꯥꯆꯈ꯭ꯔꯦ ꯅꯨꯃꯤꯠꯇꯣ ꯊꯥꯗꯣꯏ ꯂꯩꯔꯥꯡ ꯑꯣꯏꯕꯤꯗꯣ ꯋꯥꯈꯟꯗꯗꯤ ꯑꯃ ꯑꯣꯏ ꯆꯤꯟꯗ ꯊꯥꯗꯣꯏ ꯁꯣꯟꯊꯥꯡꯅꯩ ꯋꯥꯈꯟ ꯊꯦꯜꯂꯤ ꯀꯩꯅꯣꯗ ꯁꯣꯟꯈꯤ ꯇꯥꯕꯣꯏ ꯇꯥꯗꯕꯣꯏ ꯀꯥꯎꯒꯤ ꯄꯥꯎꯗꯨꯕꯨ ꯇꯥꯕꯗ ꯇꯝꯄꯥꯛ ꯌꯨꯝꯗꯤ ꯃꯤ ꯈꯨꯗꯤꯡ ꯊꯣꯏꯅ ꯍꯔꯥꯎꯅꯈꯤꯗꯦ ꯆꯤꯡꯈꯨꯕꯒꯤ ꯇꯥꯂꯣꯏꯁꯤꯡ ꯈꯨꯃꯟ ꯀꯥꯗ ꯃꯆꯥꯕꯨ ꯄꯤꯕ ꯇꯥꯔꯦ ꯍꯥꯏꯅꯕ ꯍꯔꯥꯎꯖꯩꯗꯣ ꯃꯗꯨꯗ ꯑꯇꯩ ꯑꯃ ꯇꯥꯈꯤꯗꯦ ꯍꯌꯦꯡ ꯈꯨꯃꯟ ꯆꯠꯄꯒꯤ ꯆꯥꯅ ꯊꯛꯅ ꯊꯧꯔꯥꯡꯗꯨ ꯂꯥꯡꯈ꯭ꯔꯦ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯆꯤꯡꯈꯨꯕꯒꯤꯗꯃꯛꯇꯤ ꯃꯅꯥꯏꯁꯤꯡꯗꯤ ꯄꯨꯝꯕꯅ ꯄꯨꯡꯒꯣꯏ ꯈꯔ ꯂꯩꯔꯒ ꯃꯃꯥꯇꯣꯟꯅ ꯊꯣꯏꯕꯤꯅ ꯄꯂꯦꯝ ꯁꯦꯝꯕꯤ ꯏꯃꯥꯇꯣꯟ ꯅꯃꯣ ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯦ ꯈꯨꯃꯟ ꯅꯌꯥꯏ ꯅꯥꯛꯇꯨꯗ ꯄꯥꯕꯨꯛ ꯊꯤꯔꯛ ꯊꯣꯛꯂꯒ ꯃꯦꯟꯕꯤꯔꯝꯃꯨ ꯏꯃꯥꯅ ꯅꯨꯔꯥ ꯃꯄꯥꯎ ꯃꯦꯜꯂꯝꯒꯦ ꯏꯃꯣꯝ ꯏꯕꯦꯝꯃ ꯍꯧꯖꯤꯛ ꯍꯥꯏꯕꯤꯈꯔꯦ ꯃꯃꯥꯅ ꯄꯟꯊꯧ ꯁꯪꯒꯥꯏ ꯇꯝꯄꯥꯛ ꯌꯨꯝ ꯆꯥꯕ ꯊꯛꯄ ꯂꯣꯏꯍꯧꯔꯦ ꯀꯩꯒꯦ ꯂꯝꯖꯥꯎ ꯑꯗꯨꯁꯨ ꯇꯥꯡꯂꯧ ꯏꯆꯤꯛ ꯍꯨꯟꯈꯔꯦ ꯃꯅꯥꯏ ꯁꯦꯅꯨ ꯇꯨꯡꯏꯟ ꯊꯥꯗꯣꯏ ꯃꯃꯥꯡ ꯊꯥꯈꯔꯦ ꯆꯣꯡꯊꯣꯔꯛꯂꯦ ꯊꯣꯏꯕꯤꯗꯣ ꯄꯟꯊꯧ ꯁꯪꯒꯥꯏ ꯁꯨꯃꯥꯡꯗ ꯏꯅꯨꯡ ꯑꯗꯨ ꯍꯌꯦꯡꯗꯤ ꯈꯨꯃꯟ ꯂꯩꯄꯥꯛ ꯆꯠꯀꯅꯤ ꯊꯥꯡꯁꯨ ꯍꯩꯕ ꯃꯈꯩꯗꯤ ꯍꯥꯏꯕꯗꯨꯒꯤ ꯃꯣꯏꯔꯥꯡꯗꯣ ꯇꯨꯡꯈꯨꯟ ꯍꯨꯟꯅꯩ ꯉꯟꯇꯥꯅ ꯎꯟꯋꯥꯏꯒꯨꯝ ꯆꯤꯛꯅꯈꯤ ꯖꯨꯕꯔꯥꯖꯒꯤ ꯏꯪꯈꯣꯜꯗꯣ ꯊꯥꯞꯅ ꯅꯛꯅ ꯁꯨꯃꯥꯡꯗꯩ ꯅꯨꯡꯗꯥꯡ ꯊꯥꯕꯜ ꯑꯗꯨꯗ ꯉꯥꯜꯂꯤ ꯍꯩꯀꯣꯜ ꯂꯩꯀꯣꯜꯅ ꯀꯅꯥꯒꯨꯝꯕ ꯂꯩꯔꯥꯡꯅ ꯁꯥꯠꯂꯤ ꯃꯄꯨꯡ ꯐꯥꯅꯃꯛ ꯄꯥꯝꯕꯣꯝ ꯇꯧꯏ ꯀꯅꯥꯅ ꯆꯨꯈ꯭ꯔꯦ ꯍꯩꯀꯜ ꯂꯩꯈꯟꯅ ꯕꯁꯟꯇꯒꯤ ꯂꯟꯗꯨꯅ ꯃꯌꯥꯏ ꯀꯔꯤ ꯂꯩꯔꯥꯡꯁꯤꯡ ꯌꯦꯡꯉꯤ ꯏꯈꯧ ꯂꯥꯡꯗꯨꯅ ꯈꯣꯏꯃꯨꯁꯤꯡꯅ ꯂꯩꯔꯥꯡꯕꯨ ꯕꯤꯈꯥ ꯅꯤꯕ ꯁꯛꯇꯅ ꯂꯦꯞꯄꯤ ꯂꯩꯒꯤ ꯊꯣꯡꯖꯤꯟꯗ ꯑꯔꯥꯙꯅꯥ ꯃꯍꯩꯒꯤ ꯊꯣꯠꯅ ꯅꯧꯕ ꯂꯧꯁꯤꯡꯗ ꯃꯇꯝ ꯀꯨꯏꯅ ꯉꯥꯏꯔꯛꯂꯦ ꯂꯩꯔꯥꯡꯁꯤꯡꯒꯤ ꯃꯐꯝꯗ ꯁꯤꯡꯌꯦꯟ ꯃꯄꯨꯡ ꯐꯥꯔꯒ ꯀꯔꯤ ꯇꯨꯡ ꯑꯣꯏꯅꯕꯒꯦ ꯂꯣꯏꯕꯤ ꯂꯝꯗꯝꯗꯨꯗꯒꯤ ꯂꯩꯔꯥꯡ ꯅꯁꯨꯡ ꯂꯥꯡꯒꯤꯅꯤ ꯄꯥꯏꯔꯛꯏꯗꯣ ꯂꯩꯔꯥꯡꯑꯣ ꯋꯥꯔꯤ ꯉꯪꯉꯤ ꯈꯣꯏꯃꯨꯁꯤꯡ ꯇꯦꯡꯊꯥꯛ ꯈꯣꯟꯗꯨ ꯇꯥꯔꯒ ꯂꯩꯔꯥꯡ ꯃꯁꯦꯟ ꯑꯣꯟꯁꯤꯟꯅꯩ ꯃꯥꯌꯣꯛꯅꯅ ꯋꯥꯔꯤ ꯁꯥꯏ ꯈꯣꯏꯃꯨꯁꯤꯡꯒꯤ ꯃꯕꯨꯛꯇꯣ ꯅꯣꯛꯅꯩ ꯄꯦꯟꯅꯩ ꯅꯨꯡꯉꯥꯏꯅꯩ ꯋꯥꯅꯩ ꯂꯩꯔꯥꯡ ꯃꯈꯩꯁꯨ ꯂꯩꯔꯥꯡꯁꯤꯡꯒꯤ ꯃꯇꯧꯗꯨ ꯎꯔꯨꯔꯒ ꯈꯣꯏꯃꯨꯅ ꯋꯥꯅꯩ ꯅꯨꯡꯉꯥꯏ ꯆꯥꯛꯏ ꯈꯣꯏꯔꯥꯡꯏ ꯏꯈꯧꯔꯥꯡꯕ ꯍꯦꯟꯅꯔꯤ ꯈꯣꯏꯃꯨ ꯃꯇꯧ ꯎꯔꯒ ꯂꯩꯔꯥꯡꯁꯤꯡꯗꯣ ꯇꯨꯃꯤꯟꯅ ꯉꯝꯗꯦ ꯂꯩꯊꯣꯛꯆꯕꯗꯤ ꯋꯥꯔꯗꯨꯅ ꯈꯨꯝꯃꯛꯏ ꯂꯩꯔꯥꯡ ꯑꯩꯈꯣꯏ ꯏꯃꯤꯠꯇꯣ ꯋꯥꯛꯆꯤꯡ ꯀꯧꯕ ꯊꯥꯗꯨꯗ ꯈꯣꯏꯃꯨ ꯀꯧꯕ ꯑꯃꯠꯇ ꯎꯖꯗꯦꯗꯣ ꯅꯣꯡꯃꯇ ꯕꯁꯟꯇꯅ ꯑꯣꯏꯔꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐ ꯂꯥꯛꯂꯕ ꯂꯥꯛꯄꯤꯔꯔꯦꯗꯣ ꯑꯁꯤꯔꯥ ꯃꯔꯨꯞ ꯍꯥꯏꯕ ꯂꯝꯆꯠꯇꯣ ꯂꯩꯔꯥꯡꯁꯤꯡꯕꯨ ꯈꯣꯏꯃꯨꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯕꯨ ꯑꯁꯤꯔꯥ ꯑꯣꯏꯅꯖꯔꯤ ꯂꯩꯔꯥꯡꯁꯤꯡꯅ ꯈꯣꯏꯃꯨ ꯌꯥꯋꯥ ꯈꯨꯝꯃꯛꯏ ꯈꯨꯝꯗ ꯌꯥꯗ ꯃꯇꯥꯒꯨꯝ ꯆꯤꯡꯐꯦꯜ ꯐꯕ ꯈꯣꯏꯃꯨꯁꯤꯡ ꯌꯦꯡꯕ ꯉꯝꯗꯦ ꯂꯩꯔꯥꯡ ꯁꯥ ꯁꯤꯡꯌꯦꯟ ꯅꯍꯣꯏ ꯃꯇꯧꯗꯣ ꯈꯥꯕ ꯎꯂꯦꯟ ꯅꯪꯗꯨꯅ ꯅꯧꯖꯔꯕ ꯃꯥꯏꯊꯣꯡꯗꯣ ꯌꯩꯔꯕꯗ ꯋꯥꯕꯗꯣ ꯎꯖꯅꯤꯡꯗꯦ ꯑꯩꯈꯣꯏꯅ ꯀꯜꯂꯕꯁꯨ ꯉꯝꯖꯗ ꯅꯅꯥ ꯅꯄꯥꯟ ꯀꯪꯕꯗꯣ ꯂꯥꯛꯇꯕꯗꯤ ꯑꯁꯤꯅ ꯋꯥꯔꯧꯅꯨꯅꯦ ꯃꯗꯨꯗ ꯌꯦꯡꯕ ꯉꯝꯗꯦ ꯋꯥꯖꯍꯧ ꯋꯥꯃꯤꯟꯅꯕ ꯌꯥꯗꯕꯣꯏ ꯃꯔꯨꯞ ꯃꯥꯟꯗꯦ ꯍꯟꯕꯤꯔꯣ ꯑꯁꯨꯝꯅ ꯈꯣꯏꯃꯨ ꯂꯩꯔꯥꯡꯅ ꯈꯠꯅꯔꯝꯃꯤ ꯃꯇꯝꯗꯣ ꯀꯟꯕ ꯁꯤꯡꯕ ꯂꯩꯇꯦꯗꯣ ꯆꯪꯖꯔꯨꯏꯗꯣ ꯍꯧꯅꯕ ꯂꯩꯔꯥꯡꯁꯤꯡꯅ ꯂꯥꯛꯆꯔꯦ ꯕꯁꯟꯇꯒꯤ ꯈꯣꯏꯁꯤꯡꯕꯨ ꯊꯌꯥꯏꯅꯔꯤ ꯂꯩꯔꯥꯡꯗꯣ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯟ ꯇꯥꯗ꯭ꯔꯕ ꯂꯝꯗꯥ ꯊꯥꯒꯤ ꯄꯨꯔꯅꯤꯃꯥ ꯅꯣꯡꯃ ꯂꯩꯕ ꯊꯥꯕꯜꯗ ꯕꯁꯟꯇꯒꯤ ꯑꯍꯤꯡꯗ ꯂꯩꯔꯥꯡ ꯃꯇꯝ ꯑꯣꯏꯔꯤꯕꯤ ꯕꯁꯟꯇꯅ ꯊꯧꯒꯟꯕꯤ ꯊꯥꯗꯣꯏ ꯃꯥꯅ ꯊꯣꯔꯛꯄ ꯎꯔꯛꯂꯦꯗꯣ ꯂꯩꯔꯥꯡꯁꯤꯡꯅ ꯄꯂꯦꯝ ꯖꯥꯠꯇ ꯑꯣꯏꯔꯕꯤ ꯂꯩꯔꯥꯡꯁꯤꯡꯕꯨ ꯈꯣꯏꯃꯨꯅ ꯂꯦꯟꯅꯔꯛꯏ ꯊꯥꯗꯣꯏꯕꯨ ꯊꯥꯗꯣꯏ ꯃꯥꯕꯨ ꯀꯧꯔꯛꯏ ꯇꯥꯏꯕꯪ ꯂꯩꯔꯥꯡ ꯑꯊꯣꯏꯕꯤ ꯊꯣꯏꯕꯤ ꯀꯣꯂꯣꯏ ꯂꯩꯇꯦꯡꯕꯤ ꯄꯂꯦꯝ ꯂꯩꯔꯥꯡ ꯑꯩꯈꯣꯏꯒꯤ ꯇꯝꯖꯅꯐꯝ ꯑꯣꯏꯔꯤꯕꯤ ꯀꯗꯥꯏꯗꯅꯣ ꯂꯦꯡꯉꯤꯕ ꯏꯅꯨꯡ ꯃꯇꯝ ꯑꯁꯤꯗ ꯂꯩꯔꯥꯡꯁꯤꯡꯅ ꯍꯪꯕꯗꯣ ꯈꯨꯝꯈꯤꯗꯔꯦ ꯊꯣꯏꯕꯤꯗꯣ ꯃꯌꯥꯝ ꯑꯗꯨ ꯎꯔꯒ ꯃꯤꯠꯇ ꯄꯤꯕꯨ ꯇꯥꯔꯛꯏ ꯄꯂꯦꯝ ꯂꯩꯔꯥꯡꯕꯤꯁꯤꯡꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯪꯂꯛꯏ ꯈꯨꯝꯈꯤꯗꯔꯦ ꯏꯕꯦꯝꯃ ꯂꯝꯖꯥꯎꯔꯣꯝꯗ ꯊꯣꯛꯂꯛꯏ
ꯈꯣꯏꯃꯨꯁꯤꯡꯅ ꯂꯩꯔꯥꯡꯁꯤꯡꯗ ꯍꯪꯉꯨꯔꯅꯨ ꯈꯨꯝꯃꯔꯣꯏ ꯃꯊꯪꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯦꯡꯒꯩ ꯄꯥꯠꯀꯤ ꯈꯣꯏꯃꯨꯗꯣ ꯅꯣꯡꯌꯥꯏ ꯂꯥꯏꯔ ꯈꯥꯡꯄꯣꯛꯁꯪ ꯈꯣꯡꯗꯥꯔꯨꯒꯦ ꯆꯠꯄꯅꯤ ꯈꯣꯏꯃꯨ ꯃꯋꯥ ꯇꯥꯕꯗ ꯂꯩꯔꯥꯡꯁꯤꯡꯅ ꯊꯣꯏꯕꯤꯗꯣ ꯇꯥꯏꯕꯪ ꯂꯩꯔꯥꯡꯂꯛꯇꯒꯤ ꯇꯥꯡꯅ ꯁꯥꯠꯄꯤ ꯇꯥꯔꯣꯏ ꯈꯣꯏꯃꯨꯁꯤꯡꯒꯤ ꯀꯥꯗꯨꯗ ꯍꯧꯅꯗꯦꯗꯣ ꯂꯩꯔꯥꯡꯅ ꯐꯪꯅꯗꯕꯒꯤ ꯅꯍꯥꯛꯅꯤ ꯀꯔꯤ ꯆꯣꯞꯆꯔꯨꯒꯗꯒꯦ ꯂꯩꯔꯥꯡ ꯑꯩꯈꯣꯏ ꯈꯤꯕꯤꯛꯅ ꯇꯝꯖꯅꯐꯝ ꯑꯣꯏꯔꯤꯅꯤ ꯌꯥꯏꯐꯕꯗꯤ ꯅꯄꯥꯒꯤ ꯂꯩꯀꯣꯟꯅꯨꯡꯁꯦ ꯅꯍꯥꯛꯅ ꯑꯔꯦꯝꯕꯅꯦ ꯑꯩꯈꯣꯏꯗꯤ ꯉꯥꯜꯂꯤꯕꯅꯤ ꯅꯪꯗꯅ ꯀꯔꯤ ꯍꯥꯏꯖꯔꯨꯒꯗꯒꯦ ꯂꯦꯡꯈꯤꯒꯅꯨ ꯏꯕꯦꯝꯃ ꯅꯅꯥꯏ ꯁꯦꯅꯨ ꯊꯥꯔꯒ ꯀꯧꯍꯟꯕꯤꯔꯨ ꯈꯝꯕꯗꯣ ꯂꯩꯔꯥꯡꯅ ꯇꯧ ꯎꯔꯒ ꯏꯀꯥꯏꯖꯩꯗꯣ ꯑꯩꯈꯣꯏꯅ ꯈꯣꯏꯃꯨꯁꯤꯡꯒꯤ ꯀꯥꯗꯕꯨ ꯂꯩꯔꯥꯡ ꯆꯠꯅꯍꯧꯅꯗꯦ ꯈꯥꯝꯖꯔꯛꯏ ꯂꯩꯁꯤꯡꯅ ꯈꯣꯏꯃꯨꯁꯤꯡꯒꯤ ꯊꯃꯣꯏꯗꯣ ꯄꯨꯕ ꯌꯥꯗ꯭ꯔꯦ ꯃꯇꯝꯗꯣ ꯎꯔꯨꯕꯗ ꯊꯣꯏꯕꯤꯒꯤ ꯃꯊꯪꯂꯦꯟꯒꯤ ꯋꯥꯕꯒꯤ ꯂꯥꯡꯁꯤꯜꯂꯕꯤ ꯃꯥꯏꯊꯣꯡꯗꯣ ꯄꯂꯦꯝ ꯂꯩꯔꯥꯡꯁꯤꯡꯗꯨꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯦ ꯈꯣꯏꯁꯤꯡꯅ ꯊꯣꯏꯕꯤꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯦ ꯊꯣꯏꯕꯤ ꯀꯥꯗ ꯂꯥꯎꯔꯛꯏ ꯇꯥꯏꯕꯪ ꯄꯥꯃꯦꯜ ꯑꯅꯤꯒꯤ ꯂꯩꯔꯥꯡꯂꯛꯇ ꯇꯥꯡꯂꯕꯤ ꯂꯦꯡꯉꯨ ꯂꯦꯡꯉꯨ ꯏꯕꯦꯝꯃ ꯃꯤꯒꯤ ꯃꯋꯥ ꯇꯥꯕꯤꯅꯨ ꯂꯩꯔꯥꯡꯁꯤꯡꯅ ꯂꯦꯡꯈꯤꯅꯨ ꯆꯣꯞꯄꯤ ꯊꯣꯏꯕꯤ ꯏꯇꯥꯔꯣꯏ ꯅꯈꯣꯡ ꯊꯣꯡꯅ ꯅꯨꯄꯤꯅ ꯆꯠꯐꯗꯦꯗ ꯍꯥꯏꯔꯛꯏ ꯕꯁꯟꯇꯒꯤ ꯊꯥꯕꯜꯗ ꯂꯩꯒ ꯈꯣꯏꯒ ꯑꯅꯤꯅ ꯊꯥꯗꯣꯏ ꯃꯋꯥ ꯑꯗꯨꯒꯤ ꯌꯦꯠꯅꯍꯧꯋꯤ ꯅꯨꯡꯗꯥꯡꯗꯨ ꯃꯌꯥꯝꯗꯨꯒꯤ ꯃꯋꯥꯗꯣ ꯆꯪꯗꯦ ꯅꯥꯀꯣꯡ ꯆꯀ꯭ꯔꯗ ꯋꯥꯍꯩ ꯃꯔꯤꯛ ꯑꯃꯠꯇ ꯆꯦꯡꯒꯩ ꯂꯝꯗꯝ ꯄꯥꯡꯂꯛꯂꯦ ꯑꯆꯣꯞ ꯑꯔꯦꯝ ꯍꯧꯅꯕ ꯍꯧꯅꯗꯕ ꯈꯟꯖꯗꯦ ꯈꯨꯃꯟ ꯃꯥꯒꯤ ꯈꯟꯕꯅ ꯃꯔꯨ ꯑꯣꯏꯕ ꯃꯊꯧ ꯑꯣꯏ ꯀꯦꯒꯦ ꯈꯥꯔꯤ ꯂꯝꯖꯥꯎꯗꯣ ꯕꯁꯟꯇꯒꯤ ꯂꯥꯏꯖꯅ ꯅꯥꯔꯩ ꯅꯥꯏꯅ ꯆꯦꯜꯂꯝꯃꯤ ꯂꯝꯕꯤ ꯅꯥꯀꯟ ꯑꯅꯤꯗ ꯂꯥꯏꯖ ꯏꯅꯧ ꯆꯥꯏꯔꯝꯃꯤ ꯄꯨꯈ꯭ꯔꯤ ꯈꯣꯡꯕꯥꯟ ꯈꯨꯗꯤꯡꯗ ꯍꯨꯞꯅꯧ ꯂꯦꯡ ꯂꯦꯡ ꯆꯠꯄꯗꯣ ꯂꯥꯏꯖ ꯏꯅꯧ ꯆꯥꯕꯒꯤ ꯊꯝꯅꯥ ꯊꯝꯕꯥꯜ ꯃꯊꯣꯟ ꯀꯥꯏ ꯃꯣꯏꯔꯥꯡ ꯄꯜꯂꯤ ꯂꯩꯄꯥꯛꯇ ꯎꯒꯤ ꯂꯩꯔꯤ ꯁꯥꯠꯄꯅꯦ ꯂꯧꯕꯨꯛ ꯈꯨꯠꯄꯁꯤꯡ ꯂꯝꯗꯝꯗ ꯂꯧꯕꯨꯛ ꯂꯩꯔꯤꯁꯤꯡꯗꯨꯅ ꯕꯁꯟꯇꯒꯤ ꯂꯩꯔꯥꯡꯗ ꯃꯣꯏꯔꯥꯡ ꯂꯝꯗꯝ ꯅꯤꯡꯊꯤꯔꯤ ꯏꯅꯨꯡ ꯆꯦꯛꯂꯥꯁꯤꯡꯗꯨꯅ ꯂꯥꯏꯖꯊꯛꯇ ꯇꯥꯎꯔꯝꯃꯤ ꯀꯅꯥ ꯑꯃꯅ ꯄꯥꯏꯈꯠꯂꯤ ꯀꯣꯡꯒꯥꯏ ꯑꯃꯅ ꯇꯥꯔꯛꯏ ꯃꯌꯥꯝ ꯁꯪꯒꯨ ꯎꯕꯗꯤ ꯊꯥꯗꯣꯏ ꯀꯔꯤ ꯈꯜꯂꯨꯗꯦ ꯆꯦꯛꯂꯥ ꯑꯅꯤ ꯈꯝꯕꯥꯡꯅ ꯇꯥꯔꯝꯕꯗꯨ ꯎꯔꯒ ꯊꯃꯣꯏ ꯃꯩꯕꯨ ꯍꯧꯈꯔꯦ ꯅꯨꯔꯥ ꯏꯟꯗ꯭ꯔꯤ ꯆꯥꯎꯕꯣꯏꯅꯨꯡ ꯈꯥꯝꯕꯤ ꯃꯩꯁꯥ ꯐꯪꯈꯔꯦ ꯏꯅꯨꯡ ꯆꯕꯨꯛ ꯑꯗꯨꯗ ꯁꯤꯜꯂꯛꯏꯕ ꯃꯥꯂꯪꯕ ꯕꯁꯟꯇꯒꯤ ꯈꯣꯡꯆꯠꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨꯔꯦ ꯃꯅꯥꯏ ꯁꯦꯅꯨ ꯌꯦꯡꯗꯨꯅ ꯇꯌꯨꯝ ꯁꯦꯅꯨ ꯏꯕꯦꯝꯃ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯂꯣꯌꯨꯝ ꯃꯥꯒꯤ ꯀꯥꯗꯨꯗ ꯅꯨꯖꯥ ꯃꯤꯔꯥꯏꯈꯤꯕꯔꯥ ꯅꯨꯔꯥ ꯀꯂꯛ ꯆꯥꯎꯗꯨꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯀꯥꯗꯒꯤ ꯃꯔꯨꯞ ꯀꯥꯅ ꯌꯦꯜꯂꯨꯕ꯭ꯔꯥ ꯊꯪꯂꯦꯟ ꯃꯥꯒꯤ ꯀꯥꯗꯕꯨ ꯅꯨꯖꯥ ꯈꯨꯔꯧ ꯆꯦꯟꯈꯔꯦ ꯏꯀꯣꯛ ꯄꯨꯡꯒꯤ ꯁꯟꯗꯨꯗꯤ ꯃꯤꯕꯨ ꯆꯥꯏ ꯍꯥꯏꯅꯦ ꯏꯇꯥꯔꯣꯏ ꯊꯪꯂꯦꯟ ꯃꯥꯗꯤ ꯃꯇꯣꯝꯗ ꯈꯨꯃꯟ ꯂꯩꯄꯥꯛ ꯆꯪꯗꯨꯅ ꯀꯨꯝꯖꯥ ꯀꯌꯥ ꯍꯣꯠꯅꯩ ꯍꯥꯏ ꯀꯥꯎꯔꯦꯟ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯉꯝꯗꯦ ꯍꯥꯏꯗꯣ ꯑꯆꯥꯟꯕꯤ ꯃꯤꯒꯤꯗꯤ ꯊꯝꯒꯣ ꯁꯜ ꯑꯗꯣ ꯎꯆꯦꯛ ꯄꯥꯏꯕ ꯌꯥꯗꯦ ꯍꯥꯏ ꯈꯨꯃꯟ ꯀꯥꯗ ꯌꯧꯗ꯭ꯔꯤꯉꯩ ꯅꯣꯡꯌꯥꯏ ꯀꯥꯗ ꯊꯨꯡꯗ꯭ꯔꯤꯉꯩ ꯊꯪꯂꯦꯟ ꯃꯈꯣꯡ ꯍꯥꯝꯗ꯭ꯔꯤꯉꯩ ꯁꯪꯂꯥꯡ ꯀꯣꯏꯀꯛꯅꯕꯕꯨ ꯂꯨꯈ꯭ꯔꯥ ꯑꯣꯏꯌꯨ ꯇꯝꯈ꯭ꯔꯕ ꯊꯣꯏꯕꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯦꯒꯦ ꯈꯣꯔꯤ ꯃꯌꯥꯏꯗ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯂꯩꯊꯕ ꯅꯨꯡꯗꯥꯡ ꯊꯥꯕꯜ ꯑꯗꯨꯗ ꯊꯥꯗꯣꯏ ꯁꯅꯥ ꯈꯨꯠꯇꯨꯅ ꯃꯅꯥꯏ ꯁꯦꯅꯨ ꯉꯛꯇ ꯀꯣꯟ ꯈꯨꯃꯟ ꯃꯥꯒꯤ ꯈꯟꯗꯨꯅ ꯊꯅꯨꯡ ꯅꯣꯡꯒꯣꯡꯕꯒꯨꯝꯅ ꯀꯞꯄꯤ ꯃꯖꯥ ꯏꯕꯦꯝꯃ ꯋꯥꯈ꯭ꯔꯕꯣꯏꯔꯦ ꯊꯣꯏꯕꯤꯗꯣ ꯊꯣꯏꯕꯤ ꯃꯇꯧ ꯎꯕꯗ ꯋꯥꯈ꯭ꯔꯦ ꯁꯅꯨ ꯑꯗꯨꯁꯨ ꯏꯈꯧ ꯂꯥꯡꯕ ꯁꯖꯤꯅ ꯂꯉꯣꯏ ꯂꯝꯗ ꯉꯥꯎꯕꯒꯨꯝ ꯈꯨꯃꯟ ꯃꯥꯒꯤ ꯀꯥꯎꯒꯤꯔ ꯈꯜꯂꯨꯗꯨꯅ ꯆꯥꯛꯂꯛꯏ ꯃꯄꯨ ꯃꯅꯥꯏ ꯑꯅꯤꯗꯣ ꯅꯣꯡꯌꯥꯏ ꯆꯦꯡꯒꯩ ꯄꯥꯆꯥꯎꯔꯣꯝ ꯈꯣꯏꯅ ꯂꯩꯕ ꯂꯝꯗꯝꯗ ꯊꯝꯕꯥꯜ ꯃꯈꯣꯡ ꯋꯥꯏꯔꯛꯏ ꯆꯦꯡꯒꯩ ꯄꯟꯗꯣꯟ ꯌꯧꯕꯗ ꯊꯪꯂꯦꯟ ꯃꯥꯟꯖ ꯂꯣꯌꯨꯝꯕ ꯅꯅꯥꯎ ꯂꯥꯛꯏ ꯍꯥꯏꯕꯕꯨ ꯈꯪꯉꯤꯔꯣꯏꯀꯣ ꯅꯍꯥꯛꯇꯤ ꯈꯣꯝꯂꯦꯟ ꯇꯨꯝꯈꯨꯜꯂꯕꯔꯥ ꯅꯅꯥꯎ ꯂꯥꯛꯏ ꯏꯕꯨꯡꯉꯣ ꯈꯟꯅ ꯈꯟꯅ ꯆꯪꯂꯛꯄ ꯂꯥꯏꯖ ꯍꯣꯖꯪ ꯂꯥꯟꯁꯤꯜꯂꯦ ꯃꯥꯡꯒꯣꯟ ꯌꯧꯔꯦ ꯊꯣꯏꯕꯤ ꯈꯝꯅꯨ ꯃꯥꯕꯨ ꯀꯧꯔꯛꯏ ꯈꯨꯃꯟ ꯆꯅꯨ ꯂꯥꯏꯔꯕꯤ ꯅꯣꯡꯌꯥꯏ ꯆꯅꯨ ꯏꯕꯦꯝꯃ ꯂꯥꯏꯕꯛ ꯆꯥꯎꯕꯤ ꯅꯆꯟꯕꯨ ꯂꯥꯛꯆꯔꯤꯌꯦ ꯏꯅꯝꯃ ꯊꯣꯡꯒꯤ ꯅꯥꯇꯩ ꯀꯥꯡꯕꯤꯌꯨ ꯆꯥꯔ ꯄꯧꯔꯣꯟ ꯁꯠꯄꯤꯌꯨ ꯍꯥꯏꯖꯔꯨꯔꯦ ꯊꯥꯗꯣꯏꯅ ꯈꯝꯅꯨ ꯃꯥꯅ ꯏꯕꯨꯡꯉꯣ ꯁꯅꯥ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯁꯨꯛ ꯊꯦꯡꯅ ꯀꯔꯤꯅꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯆꯦꯝꯍꯜ ꯈꯝꯅꯨ ꯍꯧꯒꯠꯈꯤꯗꯨꯅ ꯊꯣꯡꯒꯤ ꯅꯥꯇꯩ ꯀꯥꯡꯉꯨꯔꯦ ꯂꯦꯡꯁꯤꯜꯂꯛꯂꯦ ꯊꯣꯏꯕꯤꯗꯣ ꯃꯅꯥꯏ ꯁꯦꯅꯨ ꯑꯗꯨꯒ ꯀꯣꯡꯌꯥꯏ ꯃꯆꯤꯟ ꯃꯧꯄꯥꯗꯣ ꯀꯔꯤꯒꯤꯅꯣ ꯏꯕꯦꯝꯃ ꯏꯅꯨꯡ ꯑꯁꯨꯛ ꯊꯦꯡꯕꯗ ꯊꯥꯗꯣꯏ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯩ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯈꯨꯃꯟ ꯃꯥꯅ ꯏꯕꯦꯝꯃ ꯁꯅꯥ ꯀꯩꯗꯧꯔꯕꯒꯦꯅꯦ ꯊꯋꯥꯏ ꯀꯠꯀꯦ ꯏꯕꯨꯡꯉꯣ ꯂꯥꯛꯆꯕꯅꯤ ꯅꯅꯥꯎꯅ ꯈꯨꯃꯟ ꯃꯆꯥ ꯈꯝꯕꯅ ꯀꯔꯤꯅꯣꯅꯦ ꯈꯪꯗ꯭ꯔꯦꯅꯦ ꯈꯪꯕꯤꯔꯔꯣꯏ ꯏꯕꯨꯡꯉꯣ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯩꯍꯥꯛꯄꯨ ꯅꯅꯥꯏꯅꯤꯗꯤ ꯍꯥꯏꯗꯨꯅ ꯅꯤꯡꯕꯤꯗꯕ ꯃꯔꯝꯅ ꯊꯥꯗꯣꯏ ꯃꯋꯥ ꯇꯥꯕꯗ ꯈꯨꯃꯟ ꯂꯥꯝꯕ ꯐꯪꯗꯔꯦ ꯀꯔꯤꯅꯣꯅꯦ ꯁꯅꯥꯍꯟ ꯑꯗꯨꯅ ꯊꯣꯏꯅ ꯈꯪꯈꯤꯗ꯭ꯔꯦ ꯃꯖꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤꯅ ꯈꯨꯃꯟ ꯃꯤꯔꯩ ꯄꯨꯡꯗꯨꯗ ꯁꯟ ꯐꯥꯕ ꯂꯦꯡꯒꯅꯤ ꯍꯥꯏ ꯃꯥꯅꯤ ꯆꯨꯝꯃꯤ ꯆꯠꯀꯅꯤ ꯄ꯭ꯔꯥꯟ ꯀꯠꯀꯦ ꯍꯥꯏꯕꯕꯨ ꯑꯗꯨꯔꯥ ꯃꯥꯅꯤ ꯑꯗꯨ ꯃꯛꯅꯤ ꯁꯟ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯆꯥꯝꯃ ꯂꯥꯛꯏ ꯆꯥꯝꯃ ꯍꯥꯠ ꯂꯥꯡꯉꯝꯗꯕ ꯁꯟꯅꯤ ꯍꯥꯏ ꯆꯨꯝꯃꯤ ꯃꯖꯥ ꯏꯕꯦꯝꯃ ꯀꯔꯝ ꯌꯥꯕꯤꯔꯨꯏ ꯑꯗꯨꯗꯤ ꯏꯄꯥꯏ ꯁꯟꯅꯤ ꯍꯥꯏꯕꯒꯤ ꯀꯟꯃꯟꯈꯔꯦ ꯀꯔꯤꯅꯣ
ꯐꯥꯅꯤ ꯊꯥꯡꯖꯤꯡ ꯀ꯭ꯔꯤꯄꯥꯅꯤ ꯑꯗꯨꯝꯅꯗꯤ ꯑꯣꯏꯔꯕꯗ ꯄꯨꯕꯤ ꯈꯔꯣ ꯊꯋꯥꯏꯁꯤ ꯀꯦꯒꯦ ꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯍꯧꯁꯅꯨ ꯍꯛꯆꯥꯡꯁꯤ ꯑꯗꯨꯁꯨ ꯐꯠꯇꯦ ꯍꯥꯏꯔꯒ ꯑꯅꯤ ꯄꯨꯟꯅ ꯄꯨꯕꯤꯌꯨ ꯈꯨꯃꯟ ꯃꯤꯔꯩ ꯄꯨꯡꯗꯨꯗ ꯂꯥꯏꯕꯛ ꯊꯤꯕꯤ ꯆꯠꯆꯒꯦ ꯍꯥꯏꯔꯦ ꯈꯝꯕꯅ ꯀꯩꯗꯩ ꯇꯧꯅꯨ ꯏꯕꯦꯝꯃ ꯆꯠꯀꯅꯨ ꯈꯨꯃꯟ ꯃꯤꯔꯩ ꯄꯨꯡꯗꯨꯗ ꯀꯗꯥꯏꯋꯥꯏꯗ ꯂꯩꯔꯨꯅꯤ ꯁꯤꯟꯅꯔꯨꯅꯤ ꯀꯅꯥꯗ ꯍꯥꯏꯌꯨ ꯏꯕꯦꯝꯃ ꯆꯠꯀꯅꯨ ꯇꯧꯕꯤꯅꯨꯗ ꯏꯕꯨꯡꯉꯣ ꯅꯅꯥꯎ ꯅꯇꯨꯡ ꯏꯟꯖꯒꯦ ꯆꯠꯀꯅꯨꯗ ꯏꯕꯦꯝꯃ ꯍꯧꯅꯗꯦꯗ ꯇꯧꯒꯅꯨ ꯌꯥꯈꯤꯗꯔꯦ ꯈꯝꯕꯅ ꯑꯗꯨꯗꯤ ꯐꯔꯦ ꯏꯕꯨꯡꯉꯣ ꯑꯩꯗꯤ ꯍꯧꯖꯤꯛ ꯁꯤꯔꯅꯤ ꯊꯋꯥꯏ ꯑꯣꯏꯅ ꯏꯟꯖꯒꯦ ꯐꯔꯦ ꯐꯅ ꯍꯜꯂꯛꯄ ꯐꯠꯇ꯭ꯔꯦ ꯑꯗꯨꯃ ꯏꯟꯖꯒꯦ ꯊꯥꯗꯣꯏꯃꯥꯅ ꯌꯨꯡꯈꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯈꯝꯕꯃꯥ ꯁꯨꯝꯃꯝꯈꯔꯦ ꯊꯣꯏꯕꯤ ꯃꯇꯧ ꯎꯕꯗ ꯏꯟꯅꯅꯤꯡꯕꯒ ꯆꯣꯡꯕꯒ ꯁꯦꯅꯨꯃꯥꯅ ꯈꯥꯝꯕꯗ ꯍꯥꯏꯖꯔꯛꯏ ꯏꯕꯨꯡꯉꯣ ꯂꯦꯡꯉꯁꯅꯨ ꯀꯩꯗꯧꯒꯦ ꯀꯔꯤ ꯊꯣꯏꯅ ꯍꯥꯏꯖꯔꯛꯏ ꯏꯕꯨꯡꯉꯣ ꯂꯦꯡꯉꯁꯅꯨ ꯀꯩꯗꯧꯒꯦ ꯀꯔꯤ ꯊꯣꯡꯅ ꯈꯣꯡꯂꯧꯔꯣꯏ ꯅꯅꯥꯏ ꯑꯩꯁꯨ ꯆꯠꯆꯒꯦ ꯀꯔꯤ ꯋꯥꯅꯣ ꯑꯆꯥꯟꯕꯤ ꯍꯧꯅꯗꯦꯗ ꯀꯔꯤꯅꯣ ꯀꯔꯤ ꯍꯥꯏꯅ ꯆꯠꯀꯅꯤ ꯀꯔꯝ ꯍꯥꯏꯅ ꯃꯦꯟꯒꯅꯤ ꯑꯃꯔꯣꯝꯗ ꯃꯌꯦꯡꯉꯦ ꯍꯥꯏꯔꯦ ꯈꯨꯃꯟ ꯃꯍꯥꯛꯅ ꯌꯥꯈꯤꯗꯔꯦ ꯅꯣꯡꯌꯥꯏꯗꯣ ꯃꯥꯏꯀꯩ ꯇꯔꯥ ꯈꯟꯗꯨꯅ ꯇꯥꯕ ꯃꯈꯩ ꯇꯥꯔꯒ ꯈꯨꯃꯟ ꯆꯅꯨ ꯂꯥꯏꯔꯕꯤ ꯃꯗꯨ ꯅꯤꯡꯊꯧ ꯌꯦꯡꯗꯨꯅ ꯅꯣꯡꯌꯥꯏ ꯏꯆꯦꯝ ꯋꯥ ꯍꯥꯏꯒꯦ ꯁꯅꯥꯅ ꯉꯁꯤ ꯂꯥꯛꯄꯁꯤ ꯏꯆꯦꯝ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯦ ꯆꯠꯂꯁꯅꯨ ꯁꯅꯥꯁꯨ ꯏꯅꯝꯃꯁꯨ ꯆꯠꯂꯒꯦ ꯁꯤꯔꯦ ꯄꯨꯟꯅ ꯁꯤꯒꯅꯤ ꯁꯅꯥ ꯉꯁꯤ ꯂꯥꯛꯇꯨꯅ ꯏꯄ꯭ꯋꯥꯒꯤ ꯇꯨꯡꯕꯨ ꯏꯟ ꯁꯥꯅ ꯅꯃꯩ ꯋꯥꯏꯔꯛꯄ ꯂꯥꯡꯖꯦꯡ ꯅꯇꯨꯡ ꯏꯜꯂꯅꯤ ꯅꯨꯡꯉꯥꯏꯔꯦꯗ ꯏꯕꯦꯝꯃ ꯈꯨꯃꯟ ꯏꯕꯨꯡꯉꯣ ꯏꯆꯦꯝꯁꯨ ꯆꯠꯂꯒꯅꯤ ꯁꯥꯖꯧꯇꯣꯟ ꯍꯥꯏꯔꯛꯂꯦꯅꯦ ꯈꯝꯅꯨꯁꯨ ꯂꯝꯖꯥ ꯋꯥꯗꯨ ꯇꯥꯕꯗ ꯇꯥꯡꯖꯜ ꯂꯩꯗ ꯂꯨꯞꯊꯈꯤ ꯈꯨꯃꯟ ꯃꯥꯅ ꯈꯜꯂꯛꯏ ꯄꯨꯒꯦ ꯏꯆꯦ ꯌꯥꯎꯔꯗꯤ ꯈꯝꯕ ꯃꯕꯨꯛ ꯂꯦꯞꯂꯛꯏ ꯄꯥꯏꯃ ꯐꯕ ꯈꯝꯕꯗꯣ ꯃꯆꯦꯝ ꯌꯥꯎꯅꯤ ꯍꯥꯏꯕꯗ ꯌꯥꯝꯅ ꯐꯔꯦ ꯍꯥꯏꯔꯛꯂꯤ ꯈꯨꯃꯟ ꯃꯥꯅ ꯌꯥꯕꯗ ꯍꯔꯥꯎꯖꯔꯦ ꯈꯝꯅꯨꯒ ꯊꯣꯏꯕꯤ ꯃꯆꯟ ꯃꯅꯤꯡꯗꯣ ꯏꯅꯨꯡ ꯑꯊꯦꯡꯕꯗꯨꯗ ꯂꯥꯏꯔꯣ ꯈꯥꯡꯄꯣꯛꯁꯪꯗꯨꯗ ꯖꯒꯣꯏ ꯁꯥꯔꯦ ꯑꯅꯤꯗꯣ ꯈꯝꯕ ꯃꯥꯁꯨ ꯍꯔꯥꯎꯔꯦ ꯍꯔꯥꯎ ꯃꯈꯩ ꯍꯔꯥꯎꯔꯦ ꯑꯗꯨꯏ ꯃꯔꯛ ꯑꯗꯨꯗ ꯅꯨꯔꯥ ꯁꯦꯅꯨ ꯃꯇꯥꯔꯣꯏ ꯈꯨꯃꯟ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯈꯨꯃꯟ ꯏꯕꯨꯡꯉꯣ ꯑꯩꯕꯨꯁꯨ ꯄꯨꯕꯤꯔꯔꯣꯏꯗ꯭ꯔꯣ ꯍꯪꯂꯛꯏ ꯈꯨꯃꯟ ꯃꯥꯅ ꯑꯆꯥꯟꯕꯤ ꯆꯠꯐꯝ ꯊꯣꯛꯏ ꯅꯍꯥꯛꯁꯨ ꯄꯤꯊ꯭ꯔꯥꯏꯕꯤꯅ ꯁꯦꯝꯕꯤꯀꯥ ꯈꯣꯡꯗ꯭ꯔꯥꯏꯕꯤꯅ ꯌꯥꯖꯀꯥ ꯄꯤꯊ꯭ꯔꯥꯏ ꯁꯅꯥ ꯍꯤꯗꯥꯛꯅ ꯅꯨꯔꯥ ꯃꯥꯒꯤ ꯇꯣꯡꯖꯀꯥ ꯊꯥꯡꯒ ꯅꯤꯡꯉꯣꯜ ꯀꯥꯗꯨꯗꯤ ꯍꯪꯍꯧꯔꯤꯗꯣ ꯀꯝꯗꯧꯅꯤ ꯅꯨꯔꯥ ꯃꯄꯨ ꯃꯅꯥꯏꯅ ꯆꯠꯊꯣꯛꯂꯕꯗꯤ ꯏꯕꯦꯝꯃ ꯄꯟꯊꯧ ꯁꯪꯒꯥꯏ ꯅꯨꯡꯗꯨꯗ ꯄꯂꯦꯝꯁꯤꯡꯅ ꯊꯤꯔꯛꯂꯣ ꯅꯨꯔꯥ ꯅꯪ ꯑꯃ ꯂꯩꯔꯕꯗꯤ ꯅꯆꯥ ꯆꯦꯄꯤ ꯍꯥꯏꯗꯨꯅ ꯃꯦꯟꯒꯅꯤꯗꯣ ꯅꯍꯥꯛꯅ ꯅꯨꯖꯥ ꯅꯤꯡꯉꯣꯜ ꯀꯥꯗꯨꯗ ꯁꯅꯥ ꯀꯥꯡꯈꯜ ꯅꯨꯡꯗꯨꯗ ꯂꯩꯔꯒꯦꯅꯦ ꯅꯍꯥꯛꯅ ꯂꯣꯛꯄꯥꯟ ꯊꯣꯡꯕꯨ ꯆꯤꯛꯄꯒꯤ ꯂꯨꯄꯥꯟ ꯊꯣꯡꯒꯤ ꯍꯣꯏꯕꯒꯤ ꯊꯧꯒꯟ ꯇꯧꯔꯤ ꯍꯥꯏꯒꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯅꯤꯃꯛ ꯆꯠꯊꯣꯛꯄꯗꯤ ꯐꯔꯣꯏꯗ꯭ꯔꯥ ꯅꯨꯔꯥ ꯀꯔꯤ ꯍꯥꯏꯕꯒꯦ ꯇꯥꯎꯖꯤꯡ ꯍꯩꯔꯣꯏꯅꯔꯕ ꯃꯦꯜꯂꯦ ꯈꯨꯃꯟ ꯃꯄꯥꯎꯀꯣꯜ ꯈꯨꯃꯟ ꯃꯋꯥ ꯇꯥꯕꯗ ꯈꯝꯅꯨ ꯊꯣꯏꯕꯤ ꯑꯅꯤꯁꯨ ꯆꯨꯝꯃꯤ ꯁꯦꯅꯨ ꯍꯥꯏꯕꯤꯔꯦ ꯈꯜꯂꯦ ꯁꯦꯅꯨ ꯃꯥꯅꯁꯨ ꯆꯨꯝꯃꯤ ꯍꯥꯏꯅ ꯋꯥꯐꯝꯗꯣ ꯁꯦꯒ ꯃꯥꯏꯒ ꯇꯥꯟꯅꯔꯦ ꯁꯦꯅꯨ ꯃꯥꯅ ꯏꯕꯨꯡꯉꯣꯇꯣꯟ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯕꯅꯤ ꯅꯅꯥꯏ ꯁꯦꯅꯨ ꯑꯩꯍꯥꯛꯅ ꯇꯤꯟꯊ꯭ꯔꯣꯛ ꯌꯥꯡꯗꯧ ꯆꯣꯡꯕꯒꯨꯝ ꯆꯣꯡꯂꯕꯗꯤ ꯁꯣꯏꯗꯅ ꯄꯨꯕꯤꯒꯅꯤ ꯑꯁꯤꯁꯨ ꯆꯠꯆꯔꯔꯣꯏ ꯁꯦꯅꯨꯗꯤ ꯁꯤꯒꯗꯕ ꯂꯩꯔꯗꯤ ꯌꯥꯔꯣꯏꯗꯕꯗꯤ ꯑꯩꯍꯥꯛꯁꯨ ꯃꯪꯒꯣꯜ ꯑꯣꯏꯅꯤ ꯁꯣꯏꯗꯅ ꯍꯥꯏꯔꯦ ꯋꯥꯁꯤ ꯇꯥꯕꯗ ꯁꯣꯏꯔꯔꯣꯏꯗꯔꯥ ꯑꯆꯥꯟꯕꯤ ꯍꯪꯕꯤꯔꯛꯂꯦ ꯊꯥꯗꯣꯏꯅ ꯁꯣꯏꯔꯣꯏ ꯃꯖꯥ ꯏꯕꯦꯝꯃ ꯑꯩꯕꯨ ꯄꯂꯦꯝ ꯄꯟꯊꯧꯅ ꯌꯣꯛꯄꯃꯛꯇ ꯁꯦꯡꯂꯕ ꯃꯪꯒꯣꯜ ꯑꯣꯏꯌꯨ ꯍꯥꯏꯔꯛꯂꯦ ꯍꯥꯏꯔꯝꯂꯒ ꯁꯦꯅꯨꯅ ꯊꯥꯗꯣꯏ ꯃꯄꯨꯛꯅꯤꯡꯗꯨꯗ ꯕꯣꯔ ꯅꯤꯒꯦ ꯅꯤꯡꯕꯒ ꯊꯥꯗꯣꯏ ꯃꯥꯒꯤ ꯃꯥꯡꯖꯧꯅꯩ ꯁꯦꯅꯨ ꯃꯀꯣꯛ ꯂꯨꯞꯊꯈꯤ ꯈꯝꯕ ꯊꯣꯏꯕꯤ ꯑꯅꯤꯅ ꯈꯨꯔꯝꯕꯗꯨ ꯑꯣꯛꯄꯒꯨꯝ ꯁꯦꯅꯨ ꯈꯝꯕ ꯊꯣꯏꯕꯤ ꯕꯣꯔ ꯅꯤꯔꯦ ꯈꯨꯔꯝꯃꯦ ꯈꯝꯕ ꯊꯣꯏꯕꯤ ꯑꯅꯤꯅ ꯁꯦꯅꯨ ꯃꯋꯥ ꯇꯥꯕꯗ ꯂꯨꯝꯃꯦ ꯄꯨꯛꯅꯤꯡ ꯊꯨꯛꯇꯔꯦ ꯊꯥꯗꯣꯏ ꯖꯒꯣꯏ ꯁꯥꯈ꯭ꯔꯦ ꯊꯥꯗꯣꯏ ꯃꯌꯥꯊꯪꯗꯒꯤ ꯅꯨꯡꯗꯥꯡ ꯑꯗꯨ ꯃꯣꯏꯔꯥꯡꯗ ꯍꯌꯦꯡ ꯃꯪꯒꯣꯜꯒꯤꯗꯃꯛ ꯕꯥꯇꯣꯟ ꯇꯧꯔꯦꯔꯒꯦ ꯂꯥꯏꯔꯕꯤ ꯊꯣꯏꯗꯣꯛ ꯄꯨꯛꯅꯤꯡ ꯂꯦꯞꯇꯨꯅ ꯍꯟꯈꯤ ꯏꯅꯨꯡ ꯃꯃꯩꯗ ꯑꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ